ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯁꯤꯡ ꯈꯔ ꯐꯠꯇꯕ ꯑꯍꯜꯅꯤ꯫ ꯃꯌꯥꯝꯅ ꯃꯥꯕꯨ ꯀꯤꯅ ꯆꯠꯂꯤ꯫ ꯃꯈ꯭ꯋꯥꯡꯗꯤ ꯀꯣꯜꯂꯤ, ꯑꯗꯨꯕꯨ ꯁꯥꯊꯤꯕꯗꯤ ꯍꯟꯗ꯭ꯔꯤ꯫ ꯃꯆꯥ ꯃꯃꯧꯅ ꯃꯥꯕꯨ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯂꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯧꯁꯤꯡꯁꯤ ꯁꯛꯂꯣꯟ ꯄꯨꯏ꯫ ꯃꯥꯒꯤ ꯃꯥꯡꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯒꯅꯤ꯫ ꯇꯨꯡ ꯑꯣꯟꯊꯣꯛꯈꯤꯕꯗ ꯑꯃꯒ ꯑꯃꯒ ꯁꯦꯠꯇꯅ ꯆꯥꯟꯅꯗꯣꯏꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕꯤ ꯃꯧ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯀꯨ ꯑꯁꯤ ꯁꯤꯕ ꯃꯈꯣꯏ ꯃꯌꯥꯝꯅ ꯉꯥꯏꯔꯤ, ꯃꯧꯁꯤꯡꯅ ꯉꯥꯏꯔꯤ꯫ ꯑꯗꯨꯛ ꯁꯤꯡꯕ ꯑꯍꯜꯅꯤ, ꯀꯔꯤꯒꯤ ꯈꯪꯂꯣꯏ? ꯃꯍꯥꯛ ꯈꯪꯏ, ꯈꯪꯁꯤꯟꯅꯗ ꯎꯁꯤꯟꯅꯗ ꯑꯗꯨꯛ ꯂꯩꯕꯒꯤ ꯋꯥꯅꯤ꯫ ꯉꯥꯏꯔꯤꯕꯅꯤ ꯃꯥꯒꯤꯁꯨ ꯃꯇꯝ ꯑꯃ꯫ ꯃꯧ ꯑꯍꯜ ꯑꯌꯦꯡꯕꯤꯗꯨ ꯃꯀꯨꯒꯤ ꯆꯥꯅꯕ ꯆꯥꯛꯇꯨ ꯏꯔꯦꯟꯖꯅ ꯁꯦꯝ ꯁꯥꯔꯤ꯫ ꯃꯥꯏꯊꯣꯡꯗꯗꯤ ꯅꯣꯛꯃꯤ ꯊꯃꯣꯏꯗꯗꯤ ꯈꯜꯂꯤ, ꯃꯁꯤꯒꯤ ꯑꯍꯜꯁꯤꯗ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯕꯗꯤ ꯈꯔꯁꯨ ꯐꯗꯧꯅꯤ꯫ ꯇꯨꯄꯦꯛ ꯍꯤꯡꯂꯒ ꯂꯩꯔꯤ ꯂꯥꯏ ꯇꯜꯂꯦꯍꯦ꯫ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯤ, ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯃꯀꯨꯕꯨ ꯀꯧꯕ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯔꯛꯏ꯫ ꯀꯣꯠ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯀꯦꯇꯨꯀꯤꯗꯨ ꯐꯠꯊꯣꯔꯛꯇꯨꯅ ꯇꯍꯥ ꯃꯣꯔꯣꯛ ꯑꯁꯨꯕ ꯍꯥꯞꯄ ꯄꯥꯇ꯭ꯔꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯃꯀꯨꯒꯤ ꯑꯦꯟꯁꯥꯡ ꯁꯔꯨꯛꯇꯨꯗ ꯖꯣꯞ ꯍꯥꯞꯆꯤꯟꯈꯤ꯫ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯇꯍꯥ ꯄꯤꯔꯛ ꯌꯦꯡꯗꯨꯅ ꯑꯦꯟꯁꯥꯡꯗꯨ ꯒ꯭ꯔꯣ ꯑꯣꯠꯈꯥꯏ꯫ ꯑꯗꯨꯒ ꯃꯣꯔꯣꯛ ꯍꯥꯞꯄ ꯄꯥꯇ꯭ꯔꯗꯨ ꯃꯐꯝ ꯆꯥꯅ ꯊꯅꯝꯗꯨꯅ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯨꯅ ꯊꯣꯛꯈꯤ꯫ ꯃꯩꯄꯥꯛꯁꯅ ꯆꯩꯁꯨꯗꯨ ꯁꯨꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯐꯝꯐꯝ ꯁꯦꯝꯂꯤꯕꯗꯨꯗ ꯇꯞꯅ ꯐꯝꯊꯩ꯫ ꯑꯌꯤꯡꯕꯤ ꯁꯦꯕꯥ ꯐꯕꯤ ꯁꯥꯗꯨꯅ ꯈꯨꯖꯥꯝꯗꯨ ꯃꯀꯨ ꯇꯝꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯍꯥꯏ, ꯕꯥꯕꯥ, ꯈꯨꯠꯇꯨ ꯁꯤꯗ ꯍꯥꯝꯗꯣꯛꯄꯤꯔꯣ꯫ ꯌꯥꯔꯦ ꯊꯝꯃꯨ꯫ ꯃꯩꯄꯥꯛꯁꯅ ꯃꯈꯨꯠꯇꯨ ꯍꯥꯝꯗꯨꯅ ꯆꯥꯛꯇꯨ ꯀꯣꯠꯊꯗꯨꯅ ꯏꯟꯁꯥꯡꯗꯨ ꯇꯣꯠꯂꯒ ꯆꯥꯛꯈꯣꯝ ꯑꯃꯨꯛ ꯍꯨꯛꯏ꯫ ꯃꯥꯏꯊꯣꯡꯗꯨ ꯈꯖꯤꯛ ꯁꯨꯏ꯫ ꯑꯌꯤꯡꯕꯤ ꯅꯣꯛꯃꯤ ꯕꯥꯕꯥ, ꯏꯟꯁꯥꯡꯗꯣ ꯍꯥꯎꯕ꯭ꯔꯥ? ꯄꯥꯕ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯅꯃꯧꯅ ꯍꯥꯎꯅꯕ ꯊꯣꯡꯕꯅꯤ꯫ ꯃꯩꯄꯥꯛꯁꯅ ꯏꯁꯤꯡꯗꯨ ꯇꯍꯥ ꯂꯧꯗꯨꯅ ꯊꯛꯆꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯐꯤꯐꯥ ꯀꯥꯝꯗꯨꯅ, ꯍꯩ ꯆꯥꯕ ꯌꯥꯅꯕ ꯏꯃꯧꯅ ꯍꯥꯎꯅꯅꯕ ꯃꯣꯔꯣꯛꯁꯤ ꯇꯞ ꯇꯥꯅ ꯊꯥꯛꯂꯒ ꯊꯣꯡꯂꯤꯕꯅꯤꯅꯦ꯫ ꯍꯥ, ꯃꯣꯔꯣꯛ ꯍꯥꯏꯕ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯗꯤ ꯃꯣꯔꯣꯛ ꯌꯥꯝ ꯊꯥꯛꯈꯤꯗꯕꯅꯤꯗ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯁꯔꯨꯛꯁꯤꯗ ꯃꯣꯔꯣꯛꯇꯨ ꯅꯪꯅ ꯇꯞ ꯇꯥꯅ ꯍꯥꯞꯆꯤꯜꯂꯤ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯀꯗꯥꯏꯗꯒꯤ ꯄꯥꯕ? ꯅꯃꯧ ꯄꯥꯞ ꯆꯦꯟꯒꯗꯕ ꯊꯕꯛꯇꯨ ꯇꯧꯖꯗꯦꯀꯣ꯫ ꯃꯣꯔꯣꯛꯁꯤ ꯅꯪꯅꯗꯤ ꯌꯥꯝ ꯊꯥꯛꯇꯦ ꯍꯥꯏ, ꯑꯗꯨꯒ ꯏꯟꯁꯥꯡꯁꯤꯗꯤ ꯃꯣꯔꯣꯛꯅ ꯍꯨꯠꯈꯩ ꯁꯥꯔꯦ꯫ ꯆꯥꯛꯈꯣꯝ ꯑꯃ ꯐꯥꯎ ꯍꯨꯛꯆꯤꯟꯕ ꯉꯝꯗꯈꯩ ꯁꯥꯔꯦ꯫ ꯅꯠꯇꯦ, ꯁꯤꯅ ꯀꯝꯗꯧꯔꯤꯕꯅꯣ? ꯑꯌꯦꯡꯕꯤ ꯈꯪꯅꯤꯡꯅ, ꯕꯥꯕꯥ, ꯅꯃꯧ ꯏꯟꯁꯥꯡꯁꯦ ꯈꯖꯤꯛꯇꯪ ꯆꯥꯗꯨꯅ ꯌꯦꯡꯒꯦꯗꯣ? ꯀꯥꯏꯗꯦ ꯌꯦꯡꯉꯨ꯫ ꯑꯌꯤꯡꯕꯤ ꯏꯟꯁꯥꯡꯗꯣ ꯈꯖꯤꯛ ꯃꯍꯥꯎ ꯇꯪꯉꯤ꯫ ꯃꯃꯤꯠꯇꯨ ꯁꯨꯞꯇꯨꯅ ꯈꯪꯎꯏ ꯎꯏꯁꯤꯟꯈꯤ꯫ ꯀꯝꯗꯧꯏ? ꯁꯥꯗꯕ ꯅꯠꯇ꯭ꯔꯣ? ꯁꯥꯔꯝꯃꯣꯏ꯫ ꯏꯃꯧꯅ ꯌꯥꯝ ꯊꯥꯈꯤꯗꯕꯅꯤꯅ ꯁꯥꯔꯝꯃꯣꯏꯗ꯫ ꯍꯥꯏꯁꯤꯔꯦ, ꯏꯁꯤꯡ꯫ ꯕꯥꯕꯥ, ꯅꯃꯧ ꯇꯟꯗꯟ ꯄꯥꯏꯔꯦ, ꯏꯁꯤꯡ ꯈꯖꯤꯛ ꯕꯦꯕꯥꯔ ꯀꯥꯏ ꯋꯥꯔꯧꯕꯤꯅꯣ, ꯅꯃꯧ ꯁꯤꯗꯧꯔꯦ꯫ ꯃꯩꯄꯥꯛꯁꯅ ꯃꯥꯒꯤ ꯆꯩꯁꯨꯗꯨ ꯊꯥꯡꯒꯠꯂꯛꯇꯨꯅ, ꯁꯤ ꯎꯕ꯭ꯔꯥ? ꯃꯁꯤꯅ ꯍꯦꯛꯇ ꯅꯀꯨꯅ ꯊꯧꯒꯜ ꯇꯧꯔꯛꯀꯦꯗꯣ꯫ ꯑꯌꯤꯡꯕꯤ ꯃꯈꯨꯠ ꯃꯁꯥꯗꯨ ꯐꯗ꯭ꯔꯪ ꯀꯟꯗꯨꯅ, ꯍꯩꯁꯤꯔꯦ ꯍꯣꯏꯃ, ꯍꯩꯁꯤꯔꯦ꯫ ꯑꯌꯤꯡꯕꯤ ꯃꯀꯨꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯆꯩꯁꯦꯟꯗꯨ ꯇꯥꯞ ꯂꯧꯏ꯫ ꯃꯩꯄꯥꯛꯁꯅ ꯇꯍꯥꯅ, ꯍꯩ ꯊꯣꯔꯥꯏ ꯃꯆꯥ, ꯃꯗꯨ ꯑꯩꯒꯤ ꯆꯩꯁꯦꯟꯅꯤ, ꯇꯧꯍꯩꯗꯦ꯫ ꯑꯩꯅ ꯊꯛꯂꯤꯕꯅꯤ, ꯀꯣꯟ ꯑꯃꯗ ꯊꯛꯎꯁꯨ ꯆꯠꯂꯨꯅꯦ꯫ ꯇꯥꯟꯖꯥꯁꯤꯗ꯫ ꯃꯩꯄꯥꯛꯁꯅ ꯆꯩꯁꯨꯗꯨꯅ ꯁꯦꯠ ꯑꯌꯤꯡꯕꯤꯒꯤ ꯃꯈꯨꯠꯇꯨꯗ ꯀꯟꯗꯨꯅ, ꯍꯩ ꯊꯝꯃꯨ, ꯄ꯭ꯔꯞ ꯊꯝꯃꯨ, ꯊꯝꯃꯨ ꯍꯥꯏꯔꯗꯤ ꯀꯣꯛ ꯊꯝꯃꯨꯗꯅ꯫ ꯑꯌꯤꯡꯕꯤ ꯆꯩꯁꯦꯟꯗꯨ ꯐꯠ ꯊꯅꯝꯗꯨꯅ ꯀꯣꯟ ꯃꯌꯥꯝ ꯊꯝꯂꯤꯕ ꯑꯗꯨꯗꯒꯤ ꯇꯦꯡꯀꯣꯠ ꯑꯃ ꯂꯧꯗꯨꯅ ꯄꯨꯟꯗꯨꯗꯒꯤ ꯏꯁꯤꯡ ꯀꯟꯗꯨꯅ ꯇꯍꯥ ꯊꯛꯆꯤꯜꯂꯤ꯫ ꯃꯩꯄꯥꯛꯁꯅ ꯃꯈꯨꯠꯇꯨ ꯍꯥꯝꯂꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯅ ꯍꯥꯏꯔꯛꯏ, ꯆꯥꯛ ꯏꯁꯤꯡꯁꯤ ꯑꯁꯨꯝꯅ ꯊꯣꯡꯒꯗꯧꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯆꯥꯛꯀ ꯑꯃꯠꯇ ꯍꯥꯞꯂꯨ꯫ ꯑꯁꯤꯒꯨꯝꯕꯁꯤ ꯆꯥꯔꯒ ꯑꯩ ꯊꯨꯅ ꯁꯤꯅꯕꯅꯤ꯫ ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯤ꯫ ꯂꯝꯀꯦꯠꯄꯤ ꯈꯔ ꯋꯥꯔꯛꯈꯤꯗꯧ ꯋꯥꯠꯂꯤ꯫ ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯤꯀꯣ꯫ ꯃꯩꯄꯥꯛꯁꯅ ꯊꯣꯛꯈꯤ꯫ ꯑꯌꯦꯡꯕꯤ ꯆꯤꯡꯅꯔꯞ ꯇꯧꯅ ꯇꯍꯥ ꯈꯥꯕꯩꯗꯨꯅ ꯎꯌꯥꯟꯗꯒꯤ ꯏꯟꯁꯥꯡ ꯈꯔ ꯃꯀꯨꯅ ꯆꯥꯔꯝꯕ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯍꯥꯞꯊꯗꯨꯅ ꯃꯍꯥꯎ ꯌꯦꯡꯉꯤ꯫ ꯁꯤꯗꯗꯤ ꯀꯩꯝ ꯇꯧꯗꯦꯅ꯫ ꯑꯁꯨꯛ ꯍꯥꯎꯔꯤꯕ ꯏꯟꯁꯥꯡꯁꯤꯕꯨ ꯀꯝꯗꯧꯅ ꯄꯥꯕꯒꯤ ꯁꯔꯨꯛꯁꯤꯗ ꯃꯣꯔꯣꯛꯅ ꯍꯨꯠꯂꯝꯃꯤꯕ? ꯁꯣꯏꯗ꯭ꯔꯦ, ꯃꯗꯨꯒꯤ ꯑꯃꯨꯇꯣꯝꯕꯤ ꯍꯥꯏꯕꯤ ꯑꯊꯤꯕꯤꯗꯨꯅ ꯁꯣꯏꯗꯅ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯍꯥꯞꯆꯤꯜꯂꯝꯕ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯃꯔꯨꯝ ꯃꯌꯥꯗ ꯂꯨꯝꯃꯒ ꯇꯥꯟꯖꯥ ꯌꯦꯡꯕ ꯌꯥꯝ ꯀꯟꯕꯅꯦ, ꯏꯊꯤꯈꯩ꯫ ꯁꯣꯏꯗꯅ
ꯑꯩꯅ ꯄꯥꯕ ꯀꯧꯕ ꯆꯠꯂꯤꯉꯩ ꯅꯥꯔꯣꯟꯗꯒꯤ ꯃꯣꯔꯣꯛꯁꯦ ꯇꯞ ꯇꯥꯅ ꯍꯥꯞꯆꯤꯜꯂꯝꯃꯤꯕ ꯑꯣꯏꯔꯝꯒꯅꯤꯕ ꯈꯪꯒꯅꯤ ꯑꯩꯅ ꯉꯝꯕ ꯑꯃꯨꯛ ꯌꯦꯡꯉꯣꯕ ꯁꯣꯝꯗ ꯀꯦꯊꯕꯤ ꯈꯪꯁꯤꯟꯅꯗ ꯁꯥ ꯃꯀꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯔꯛꯄꯗꯨꯗ ꯍꯪꯉꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯥꯛ ꯆꯥꯕ ꯆꯪꯈꯤꯗ ꯉꯥꯏꯔꯤ ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯏꯁꯤꯕꯨ ꯕꯥꯕꯥ ꯏꯟꯁꯥꯡꯒ ꯍꯧꯔꯝꯗ꯭ꯔꯕꯣ ꯃꯥꯏꯄꯥꯛ ꯁꯅꯥꯁꯨ ꯈꯨꯝꯃꯤ ꯃꯇꯧ ꯃꯥꯟꯅ ꯍꯥꯎꯈ꯭ꯔꯦ ꯅꯆꯦꯅ ꯊꯣꯡꯕꯅꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯑꯩ ꯃꯧ ꯌꯥꯏꯃ ꯅꯆꯦꯒꯤ ꯃꯇꯧ ꯇꯝꯃꯨꯀꯣ ꯅꯆꯦ ꯁꯤ ꯂꯥꯏꯅꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩꯈ꯭ꯔꯕ ꯂꯥꯏꯅꯤ ꯀꯦꯊꯕꯤ ꯃꯌꯥ ꯀꯥꯈ꯭ꯔꯦ ꯃꯥꯒꯤ ꯑꯁꯥ ꯈꯨꯗꯛꯇꯨꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯍꯦꯛ ꯅꯤꯡꯈꯥꯏꯔꯛꯂꯦ ꯃꯥꯏꯄꯥꯛꯁꯅ ꯃꯃꯧꯒꯤ ꯃꯇꯧ ꯎꯔꯒ ꯅꯨꯡꯗ ꯈꯜꯂꯤ ꯇꯧꯁꯥꯏꯁꯤ ꯌꯦꯡꯉꯨꯅꯦ ꯁꯛꯇꯥ ꯑꯁꯤꯒ ꯉꯛꯂꯤꯕ ꯒꯥꯏꯗꯨꯅꯤꯅꯦ ꯀꯦꯊꯕꯤ ꯇꯔꯪ ꯆꯠꯅ ꯃꯀꯨꯗ ꯍꯪꯉꯤ ꯕꯥꯕꯥ ꯆꯨꯝꯂꯦꯀꯣ ꯋꯥꯐꯝꯁꯤ ꯆꯨꯝꯂꯦꯀꯣ ꯃꯥꯏꯄꯥꯛꯁꯅ ꯃꯣꯡ ꯍꯥꯗꯦ ꯈꯨꯝꯃꯤ ꯆꯨꯝꯂꯕꯅꯤ ꯊꯥꯖꯗ꯭ꯔꯒ ꯅꯆꯦꯗ ꯍꯦꯛ ꯍꯪꯂꯨꯁꯣ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝ ꯃꯥꯏꯄꯥꯛꯁꯅ ꯃꯄꯥꯜꯗ ꯊꯣꯛꯈꯤ ꯀꯦꯊꯕꯤ ꯈꯪꯅꯤꯡꯅ ꯆꯥꯛꯈꯨꯝꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯦꯛ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯨꯏ ꯏꯆꯦ ꯄꯥꯕꯅ ꯏꯟꯁꯥꯡ ꯍꯥꯎꯏ ꯍꯥꯏꯔꯝꯃꯤ ꯆꯨꯝꯂꯕ꯭ꯔꯥ ꯑꯁꯦꯡꯕꯒꯤ ꯍꯥꯎꯏ ꯍꯥꯏꯔꯝꯕ꯭ꯔꯥ ꯍꯥꯎꯅ ꯆꯥꯈꯤꯕ꯭ꯔꯥ ꯑꯌꯤꯡꯕꯤ ꯂꯨꯔꯨꯛꯅꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯍꯥꯎꯏ ꯅꯪꯁꯨ ꯆꯥꯔꯨ ꯂꯥꯛꯑꯣ ꯏꯟꯁꯥꯡ ꯃꯍꯥꯎ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯏꯆꯦ ꯆꯥꯛ ꯊꯤꯔꯛꯂꯒꯦ ꯐꯝꯊꯧꯅꯦ ꯀꯦꯊꯕꯤ ꯂꯦꯞꯇꯨꯅ ꯑꯁꯨꯝ ꯂꯩ ꯇꯤꯡꯉꯛ ꯍꯥꯏ ꯍꯣꯏ ꯏꯆꯦ ꯀꯦꯊꯕꯤ ꯐꯝꯊꯩ ꯑꯌꯤꯡꯕꯤ ꯆꯥꯛ ꯊꯤꯗꯨꯅ ꯊꯥꯡꯗꯣꯔꯛꯏ ꯀꯦꯊꯕꯤꯒꯤ ꯏꯟꯁꯥꯡꯒ ꯃꯥꯒꯤ ꯏꯟꯁꯥꯡꯒ ꯄꯨꯟꯗꯦ ꯇꯣꯉꯥꯜꯂꯤ ꯑꯌꯤꯡꯕꯤꯅ ꯆꯥꯔꯣ ꯑꯌꯤꯡꯕꯤ ꯏꯟꯁꯥꯡꯗꯣ ꯀꯣꯊꯗꯨꯅ ꯆꯥꯛꯇꯨ ꯆꯥꯏ ꯍꯦꯛ ꯍꯨꯛꯄꯒ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯤꯜꯂꯛꯏ ꯇꯍꯥ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯂꯧꯗꯨꯅ ꯊꯛꯀꯦ ꯇꯧꯏ ꯑꯌꯤꯡꯕꯤ ꯈꯨꯖꯥꯏꯗꯨ ꯇꯥꯞ ꯃꯨꯟꯗꯨꯅ ꯏꯁꯤꯡꯒ ꯀꯣꯟꯅ ꯊꯛꯑꯣ ꯑꯁꯨꯛ ꯍꯥꯎꯅ ꯏꯆꯦꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡꯁꯤꯒ ꯆꯥꯛꯁꯤꯒ ꯍꯥꯟꯅ ꯆꯥꯈꯣ ꯆꯥꯎ ꯁꯦ ꯆꯥꯁꯤꯜꯂꯣ ꯀꯦꯊꯕꯤ ꯃꯣꯔꯣꯛꯅ ꯁꯤꯁꯥ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯉꯛꯇꯨ ꯍꯥꯏ ꯆꯥꯔꯣꯏ ꯍꯥꯏꯅ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯃꯆꯦꯗꯒꯤ ꯃꯨꯟꯅꯕ ꯍꯣꯠꯅꯩ ꯑꯌꯤꯡꯕꯤ ꯈꯨꯖꯥꯏꯗꯨ ꯅꯝꯗꯅ ꯃꯨꯜꯂꯤ ꯆꯪꯁꯤꯜꯂꯛꯏ ꯇꯦꯡꯀꯣꯠꯇ ꯌꯥꯎꯔꯤꯕ ꯏꯟꯁꯥꯡꯗꯨ ꯖꯣꯔꯣ ꯍꯩꯖꯤꯟꯈꯤ ꯑꯗꯨꯒ ꯇꯣꯠꯈꯤ ꯃꯈꯨꯠꯇꯨꯅ ꯆꯥꯛꯇꯨ ꯂꯧꯈꯠꯇꯨꯅ ꯅꯣꯛꯃꯤ ꯀꯦꯊꯕꯤꯗꯤ ꯏꯟꯁꯤꯜꯂꯤ ꯁꯦꯅꯤ ꯍꯥꯎꯕꯅꯤ ꯆꯥꯋꯣ ꯁꯦ ꯆꯥꯁꯤꯜꯂꯣ ꯀꯦꯊꯕꯤ ꯃꯉꯛꯇꯨ ꯐꯦꯠ ꯍꯥꯏꯗꯨꯅ ꯆꯥꯗꯅꯕ ꯍꯣꯠꯅꯩ ꯑꯌꯤꯡꯕꯤ ꯅꯝꯐꯨꯗ ꯏꯜꯂꯤ ꯆꯥꯛꯈꯨꯝ ꯑꯅꯤ ꯑꯍꯨꯝ ꯅꯝꯗꯅ ꯏꯜꯂꯤ ꯇꯁ ꯈꯪꯕ꯭ꯔꯥ ꯀꯦꯊꯕꯤ ꯃꯆꯤꯟꯕꯥꯟꯗꯣ ꯀꯣꯏꯇꯩ ꯇꯩꯔꯦ ꯃꯣꯔꯣꯛꯅ ꯉꯥꯎꯔꯦ ꯁꯥꯕꯅ ꯐ꯭ꯔꯤꯡ ꯆꯣꯡꯉꯦ ꯃꯍꯥꯛ ꯀꯞꯂꯦ ꯍꯣꯏ ꯃꯁꯤꯔꯦ ꯑꯩ ꯁꯤꯔꯦ ꯏꯆꯦ ꯑꯩ ꯁꯤꯔꯦ ꯀꯔꯤꯒꯤ ꯁꯤꯕ ꯅꯈꯨꯠꯃꯛꯅ ꯍꯥꯞꯂꯝꯕ ꯃꯣꯔꯣꯛꯇꯨꯅꯤ ꯁꯥꯕ꯭ꯔꯅꯤ ꯏꯅꯥꯎꯕ ꯁꯥꯔꯝꯃꯣꯏꯗ ꯀꯦꯊꯕꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤ ꯃꯅꯤꯡꯂꯣꯝꯗ ꯃꯍꯥꯛ ꯉꯥꯎꯔꯦ ꯃꯣꯔꯣꯛ ꯁꯥꯃꯟꯕꯅ ꯏꯁꯤꯡ ꯍꯥꯞꯄ ꯄꯥꯇ꯭ꯔꯗꯨꯗ ꯃꯃꯥꯏꯗꯨ ꯐꯠ ꯎꯞꯁꯤꯜꯂꯤ ꯈꯔ ꯏꯪꯂꯕꯣꯏ ꯈꯜꯂꯤ ꯑꯗꯨꯕꯨ ꯂꯩꯇꯣꯟꯗ ꯁꯥꯔꯤꯕꯗꯨꯗꯤ ꯐꯠꯇ꯭ꯔꯤ ꯃꯃꯥꯏꯗꯨ ꯐꯠ ꯍꯥꯏꯒꯠꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯁꯤꯡꯗꯨ ꯒꯔ ꯊꯛꯆꯤꯜꯂꯤ ꯃꯇꯧꯗꯨ ꯑꯌꯤꯡꯕꯤ ꯁꯨꯛꯇꯨꯅ ꯌꯦꯡꯉꯤ ꯁꯣꯜꯂꯤ ꯃꯆꯤꯟꯗ ꯁꯛꯇꯥ ꯑꯁꯤꯒ ꯍꯥꯞꯈꯣꯗꯅ ꯃꯣꯔꯣꯛꯇꯣ ꯑꯩꯕꯨ ꯏꯀꯨꯕꯣꯛꯅ ꯉꯥꯡꯍꯟꯕ ꯃꯁꯤ ꯏ ꯀꯥꯔꯛꯇꯅ ꯑꯃꯨꯛꯀꯁꯨ ꯏꯟꯁꯤꯜꯂꯨꯅꯤꯀꯣ ꯀꯦꯊꯕꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯍꯤꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯌꯤꯡꯕꯤ ꯈꯣꯟꯗꯣ ꯈꯔ ꯍꯧꯔꯞꯅ ꯍꯩ ꯌꯦꯡꯅꯤꯡꯗꯦ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ ꯑꯩ ꯆꯥꯛꯁꯤ ꯉꯥꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯍꯧꯒꯦ ꯅꯪꯒꯤ ꯁꯤꯁꯥ ꯃꯈꯣꯜꯗꯣ ꯇꯥꯅꯤꯡꯗꯦ ꯀꯦꯊꯕꯤ ꯃꯔꯥꯜꯗꯨ ꯂꯩꯔꯕꯅꯤꯅ ꯃꯆꯤꯟ ꯈꯨꯝꯅꯤꯡꯂꯕꯁꯨ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯄꯣꯏꯔꯩꯇꯣꯟꯗꯨ ꯃꯇꯥꯎ ꯊꯦꯝꯃꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯏ ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯅꯒꯗꯧꯕ ꯅꯨꯄꯤꯅꯤ ꯊꯦꯝꯃꯒ ꯈꯪꯗꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯄꯣꯏꯔꯩꯇꯣꯟꯒꯤꯗꯃꯛ ꯍꯥꯏꯅꯕꯅꯤ ꯑꯅꯤꯗꯨ ꯐꯝꯗꯨꯅ ꯐꯅ ꯀꯨꯏꯅ ꯉꯥꯏ ꯁꯣꯝꯗ ꯄꯨꯌꯥ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨ ꯊꯥꯡꯒꯠꯇꯅ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤ ꯍꯥꯏꯗꯅ ꯌꯦꯡꯖꯩ ꯊꯥꯏꯕꯦꯝꯃꯅ ꯅꯥꯀꯜꯗ ꯂꯦꯞꯇꯨꯅ ꯊꯧꯖꯤꯟꯕ ꯑꯣꯏꯅ ꯍꯥꯏ ꯏꯇꯥ ꯌꯥꯔꯦꯗ ꯀꯨꯏꯃꯟꯈ꯭ꯔꯦ ꯐꯖꯔꯦ ꯆꯠꯂꯁꯦꯕ ꯇꯥ ꯊꯦꯝꯕ ꯍꯣꯏꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯄꯨꯌꯥ ꯅꯣꯛꯐꯦꯠ ꯉꯥꯏꯈꯣꯗ ꯑꯍꯥꯟꯕꯅꯤ ꯑꯗꯨꯅ ꯃꯥꯏ ꯃꯤꯠꯁꯦ ꯍꯦꯛ ꯎꯕꯗ ꯊꯛꯀꯠꯅꯅꯕ ꯃꯀꯦ ꯁꯦꯝꯗꯕ ꯌꯥꯗꯦ ꯊꯥꯏꯕꯦꯝꯃ ꯈꯖꯤꯛ ꯃꯤꯄꯥꯏꯔꯞ ꯇꯧꯅ ꯀꯦꯕ ꯀꯦꯗꯕ ꯕꯦꯝꯃ ꯑꯩꯗꯤ ꯄꯥꯈꯠꯂꯤꯀꯣ ꯅꯪꯒꯤ ꯇꯥꯟꯖꯥ ꯆꯥꯗꯅ ꯀꯥꯡꯕ ꯅꯨꯡꯁꯤꯠꯇꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯤꯒꯤ ꯃꯃꯥꯡꯗꯨꯗ ꯀꯥꯡꯂꯛꯂꯕꯗꯤ ꯂꯣꯏꯔꯦꯍꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯅꯨꯡꯁꯤꯠꯄꯨ ꯄꯪꯀꯥꯡꯗ ꯀꯥꯡꯕ ꯌꯥꯕ꯭ꯔꯣ ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯂꯥꯎ ꯊꯦꯛꯏ ꯃꯤꯗꯣ ꯑꯩꯈꯣꯏ ꯉꯥꯏꯕꯗ ꯃꯅꯤꯡ ꯆꯪꯅꯤꯡꯉꯝꯃꯅꯤ ꯄꯨꯌꯥ ꯃꯤꯡꯁꯦꯜꯗꯨ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯏꯔꯦꯟꯖꯅ ꯊꯦꯠꯆꯤꯟꯅ ꯊꯥꯏꯕꯦꯝꯃ ꯅꯪꯁꯦ ꯉꯥꯏꯉꯝꯗꯦꯗꯣ ꯊꯣꯛꯅ ꯆꯠꯂꯁꯤ ꯑꯅꯤꯗꯨ ꯄꯨꯌꯥꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯃꯤꯟꯅꯩ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ ꯌꯧꯔꯛꯂꯤ ꯃꯣꯏꯕꯨ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯎꯏ ꯄꯨꯌꯥ ꯍꯥꯏꯐꯦꯠ ꯏꯀꯥꯏꯔꯞ ꯍꯥꯏꯖꯩ ꯑꯁ ꯊꯥꯏꯕꯦꯝꯃ ꯑꯩ ꯁꯨꯝ ꯏꯀꯥꯏꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯊꯥꯏꯕꯦꯝꯃ ꯄꯨꯌꯥꯕꯨ ꯍꯥꯏꯐꯦꯠ ꯆꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯏꯀꯥꯏꯕꯅꯤ ꯃꯍꯧꯁꯥꯅꯤ
ꯀꯩꯁꯨ ꯇꯧꯔꯣꯏ ꯆꯪꯁꯤꯜꯂꯛ ꯂꯥꯕꯅꯤꯁꯦ ꯃꯉꯛ ꯊꯥꯡꯒꯠ ꯑꯩꯈꯣꯏ ꯂꯥꯛꯄ ꯉꯥꯏꯕꯗ ꯃꯉꯛꯁꯦ ꯇꯦꯛꯊꯔꯛꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯊꯥꯏꯕꯦꯝꯃꯅ ꯄꯨꯌꯥꯕꯨ ꯆꯤꯡꯗꯨꯅ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯏ ꯊꯦꯝꯕꯅ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯇꯣꯛꯂꯒ ꯇꯨꯝꯃꯒ ꯂꯩꯈ꯭ꯔꯕꯅ ꯈꯜꯂꯨꯔꯤ ꯊꯥꯏꯕꯦꯝꯃ ꯄꯨꯌꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ ꯇꯨ ꯃꯁꯤ ꯉꯥꯏꯕꯗ ꯊꯦꯡꯉꯤꯅꯤ ꯊꯦꯝꯕꯒ ꯄꯨꯌꯥꯒꯗꯤ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯈꯪꯅꯩ ꯃꯔꯝꯗꯤ ꯊꯥꯏꯕꯦꯝꯃꯒ ꯊꯦꯝꯕꯒ ꯎꯅꯕ ꯈꯨꯗꯤꯡ ꯃꯥꯁꯨ ꯊꯥꯏꯕꯦꯝꯃꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩ ꯃꯔꯝꯁꯤꯅ ꯊꯦꯝꯕꯅ ꯄꯨꯌꯥꯕꯨ ꯃꯁꯛ ꯈꯪꯂꯤꯕꯅꯤ ꯊꯦꯝꯕ ꯄꯣꯏꯔꯩꯇꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯇꯥꯎ ꯃꯥꯅꯤ ꯄꯨꯌꯥ ꯍꯥꯏꯕꯗꯣ ꯄꯨꯌꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯄꯨꯌꯥ ꯏꯇꯥꯎꯁꯤꯒꯅꯤ ꯈꯪꯅꯧ ꯍꯥꯏꯕꯗꯣ ꯃꯕꯨꯡ ꯑꯄꯥꯎꯒ ꯌꯥꯝ ꯐꯕꯅꯤ ꯄꯨꯌꯥ ꯄꯣꯏꯔꯩꯇꯣꯟꯗ ꯌꯦꯡꯁꯤꯟꯅꯗꯁꯥ ꯌꯦꯡꯉꯤ ꯄꯣꯏꯔꯩꯇꯣꯟꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯍꯨꯔꯥꯟ ꯌꯦꯡꯉꯤ ꯊꯦꯝꯕ ꯑꯃꯗꯤ ꯊꯥꯏꯕꯦꯝꯃ ꯑꯅꯤꯗꯨ ꯃꯇꯧꯗꯨ ꯎꯏ ꯑꯅꯤꯗꯨ ꯃꯤꯆꯤ ꯈꯠꯅꯗꯨꯅ ꯅꯣꯛꯃꯤ ꯇꯧꯅꯩ ꯊꯥꯏꯕꯦꯝꯃꯅ ꯑꯗꯨꯗꯤ ꯇꯥ ꯊꯦꯝꯕ ꯄꯨꯌꯥꯒ ꯇꯥ ꯄꯣꯏꯔꯩꯇꯣꯟꯒ ꯑꯄꯥꯝꯗ ꯊꯃꯣꯏꯒꯤ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯅꯔꯁꯅꯨ ꯑꯩꯈꯣꯏꯅꯤꯁꯨ ꯑꯁ꯭ꯋꯥꯏꯗ ꯐꯝꯃꯨꯁꯤ ꯄꯨꯌꯥ ꯏꯀꯥꯏꯔꯞ ꯇꯧꯅ ꯌꯥꯅꯤꯗ ꯁꯤꯗ ꯁꯨꯝ ꯐꯝꯃꯤꯟꯅꯁꯤ ꯊꯥꯏꯕꯦꯝꯃꯅ ꯀꯣꯟꯅ ꯌꯨꯝ ꯌꯧꯔꯒ ꯇꯥꯟꯖꯥ ꯑꯝꯇ ꯄꯤꯕꯤꯗꯦꯅ ꯑꯩꯉꯣꯟꯗ ꯋꯥꯀꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯧꯖꯤꯛ ꯄꯤꯔꯤꯉꯩꯁꯤꯗ ꯍꯥꯏꯅꯖꯍꯧꯔꯣ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯇꯥ ꯊꯦꯝꯕ ꯂꯥꯛꯑꯣ ꯍꯩ ꯊꯦꯝꯕ ꯄꯣꯏꯔꯩꯇꯣꯟꯗ ꯋꯥꯔꯤ ꯁꯥꯎꯔꯣ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯝꯗꯨꯅ ꯊꯥꯏꯕꯦꯝꯃꯒ ꯃꯕꯥꯅꯤ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯐꯝꯈꯤ ꯑꯅꯤꯗꯨ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩ ꯋꯥ ꯉꯥꯡꯅꯗꯦ ꯀꯣꯟꯅ ꯄꯣꯏꯔꯩꯇꯣꯟꯅ ꯅꯨꯄꯥꯅꯤꯅ ꯃꯥꯅ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯄꯨꯌꯥ ꯇꯞꯅ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯏꯕꯨꯡꯗꯤ ꯉꯁꯤꯗꯤ ꯊꯦꯝꯕ ꯍꯣꯏꯗ ꯌꯦꯟ ꯊꯣꯡꯉꯦꯅ ꯃꯣꯏꯗ ꯑꯣꯏꯅ ꯆꯥꯁꯤꯅ ꯊꯦꯝꯕꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯛꯏ ꯄꯨꯌꯥ ꯃꯁꯥꯗꯨ ꯊꯨꯛ ꯂꯥꯎꯏ ꯌꯦꯟ ꯄꯜꯂꯛꯄꯗꯨꯗ ꯍꯩꯅꯔꯛꯇ꯭ꯔꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯛꯏ ꯃꯔꯦꯡ ꯃꯁꯥꯗꯨ ꯆꯠꯄꯒꯨꯝ ꯐꯝꯂꯤꯕꯗꯨ ꯐꯝꯐꯝ ꯈꯪꯂꯛꯇꯦ ꯄꯣꯏꯔꯩꯇꯣꯟ ꯃꯥꯗꯤ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯑꯗꯨ ꯄꯨꯌꯥ ꯅꯪꯕꯨ ꯅꯁꯥꯅ ꯌꯥꯅꯤꯡꯂꯕ꯭ꯔꯣ ꯑꯩꯒ ꯈꯪꯅꯕꯁꯦ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯁꯤꯗ ꯄꯨꯌꯥꯗꯨ ꯍꯦꯛ ꯎꯕꯗ ꯌꯥꯝꯅ ꯄꯥꯝꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯃꯥꯁꯨ ꯄꯣꯏꯔꯩꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯏ ꯄꯥꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯁꯣꯝꯗ ꯄꯨꯌꯥ ꯃꯥꯗꯤ ꯐꯝꯐꯝ ꯈꯪꯂꯛꯇ꯭ꯔꯦ ꯈꯣꯏꯗꯧ ꯃꯤꯍꯨꯜꯗꯨ ꯇꯤꯡ ꯆꯣꯡꯂꯛꯏ ꯍꯥꯟꯅꯗꯒꯤ ꯂꯥꯏꯅꯨꯡꯁꯤꯠ ꯂꯩꯕ ꯃꯤꯅꯤ ꯃꯁꯥꯗ ꯊꯨꯛ ꯂꯥꯎꯕ ꯍꯪꯒꯣꯏꯕ ꯐꯥꯎꯕ ꯌꯥꯗꯦ ꯃꯥꯒꯤ ꯂꯥꯏꯅꯨꯡꯁꯤꯠꯁꯤ ꯍꯦꯛꯇ ꯀꯥꯡꯕꯅꯤ ꯃꯔꯝ ꯑꯁꯤꯒꯤꯅꯤ ꯊꯥꯏꯕꯦꯝꯃꯅ ꯉꯁꯥꯏ ꯄꯥꯈꯠꯈꯤꯕꯗꯨ ꯄꯨꯌꯥ ꯃꯃꯤꯠꯇꯣ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯛꯂꯤ ꯄꯣꯏꯔꯩꯇꯣꯟ ꯄꯨꯌꯥꯅ ꯃꯔꯦꯡ ꯆꯠ ꯀꯣꯏꯂꯦꯡꯗꯨꯅ ꯐꯝꯕꯗꯨꯗ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯩꯅꯣ ꯃꯈꯣꯡꯒ ꯍꯥꯝꯅꯤꯡꯉꯖꯥꯠ ꯃꯔꯦꯡ ꯆꯠꯂꯤꯁꯤꯅ ꯁꯣꯏꯗꯅ ꯃꯈꯣꯡ ꯍꯥꯝꯅꯤꯡꯉꯝꯃꯅꯤ ꯑꯩꯉꯣꯟꯗ ꯏꯀꯥꯏꯗꯅ ꯍꯥꯏꯕ ꯉꯝꯗꯕ ꯑꯣꯏꯔꯤꯅꯤ ꯃꯁꯤꯒꯤꯕꯨ ꯏꯀꯥꯏꯗꯅ ꯀꯣꯛ ꯁꯦꯡꯅ ꯍꯥꯏꯔꯁꯨ ꯌꯥꯕꯁꯤꯗ ꯃꯆꯤꯟꯅ ꯊꯣꯛꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯄꯨꯌꯥ ꯅꯪꯕꯨ ꯅꯈꯣꯡ ꯍꯥꯝꯅꯤꯡꯕ꯭ꯔꯣ ꯄꯨꯌꯥ ꯈꯨꯝꯗꯦ ꯃꯈꯨꯠ ꯈꯨꯇꯨꯝ ꯆꯦꯠꯅ ꯇꯥꯁꯤꯟ ꯃꯃꯤꯠ ꯆꯦꯠ ꯎꯏꯁꯤꯟ ꯐꯝꯃꯤ ꯄꯣꯏꯔꯩꯇꯣꯟ ꯃꯈꯥ ꯇꯥꯔꯛꯏ ꯏꯀꯥꯏꯒꯅꯨ ꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯍꯥꯏꯕꯕꯨ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯅꯣ ꯏꯀꯥꯏꯒꯅꯨ ꯁꯦꯡꯅ ꯍꯥꯏ ꯏꯀꯥꯏꯕꯅ ꯐꯤ ꯃꯥꯡꯁꯤꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁ꯭ꯋꯥꯏ ꯌꯨꯝ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯅꯁꯥ ꯌꯥꯡꯊꯣꯛꯂꯨꯕꯅ ꯐꯠꯇ꯭ꯔꯣ ꯑꯩꯁꯤꯗ ꯁꯨꯝ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ ꯄꯨꯌꯥ ꯍꯟꯗꯛꯇꯤ ꯃꯉꯛꯀꯥꯗꯨ ꯊꯣꯛ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯅꯕꯦꯝꯃ ꯅꯃꯥ ꯑꯩꯉꯣꯟꯗꯕꯨ ꯈꯣꯡ ꯍꯥꯝꯅꯤꯡꯗ꯭ꯔꯥ ꯀꯥꯏꯅ ꯍꯦ ꯑꯄꯪꯕ ꯃꯥꯟ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯅꯊꯣꯏ ꯃꯆꯥꯗꯣ ꯍꯤꯡꯊꯠꯍꯜꯂꯨ ꯍꯥꯏꯕ꯭ꯔꯥ ꯄꯣꯏꯔꯩꯇꯣꯟ ꯏꯉꯛ ꯉꯛꯅ ꯄꯨꯌꯥꯗ ꯌꯦꯡꯉꯤ ꯄꯨꯌꯥ ꯀꯩꯗꯧꯔꯒꯦ ꯄꯨꯌꯥ ꯃꯃꯤꯠ ꯎꯏꯁꯤꯟꯅ ꯃꯈꯨꯠꯇꯨ ꯁꯨꯔꯨ ꯅꯣꯏꯁꯤꯟꯗꯨꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯑꯩꯁꯦ ꯅꯕꯦꯝꯃ ꯄꯨꯌꯥ ꯍꯥꯏꯅ ꯂꯦꯞꯈꯠꯂꯛꯇꯨꯅ ꯃꯈꯨꯠ ꯃꯁꯥ ꯊꯦꯛꯇꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯏ ꯏꯁꯩꯁꯨ ꯁꯛꯏ ꯆꯤꯡꯗ ꯁꯥꯠꯄꯤ ꯏꯉꯦꯜ ꯂꯩ ꯆꯤꯟꯅꯥꯗꯅ ꯀꯦꯟꯈꯤꯕ ꯍꯣꯡ ꯀꯜꯂꯛꯏ ꯄꯣꯏꯔꯩꯇꯣꯟ ꯃꯀꯣꯛ ꯉꯥꯎꯔꯤ ꯃꯤ ꯎꯈꯤꯅꯤꯁꯨ ꯄꯥꯈꯠ ꯄꯨꯌꯥꯒꯤ ꯖꯒꯣꯏ ꯁꯥꯔꯤꯕ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯐꯝꯊꯅꯕ ꯆꯤꯡꯊꯩ ꯄꯨꯌꯥ ꯑꯁ ꯁꯦ ꯑꯝꯇ ꯐꯝꯊꯧꯁꯦ ꯀꯔꯤꯅꯣꯃꯤ ꯅꯪꯅ ꯇꯧꯏꯁꯤꯕꯣ ꯃꯤ ꯎꯔꯒ ꯐꯖꯗꯦꯕ ꯁꯦ ꯑꯝꯇ ꯐꯝꯊꯧꯃꯤ ꯄꯨꯌꯥ ꯃꯈꯨꯠꯇꯨ ꯁꯥꯎꯅ ꯐꯗ꯭ꯔꯪ ꯀꯟꯊꯣꯛꯂꯒ ꯁꯥꯎꯅ ꯍꯦ ꯃꯩ ꯇꯠꯄ ꯅꯪ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯑꯩꯁꯦ ꯅꯃꯥꯅꯤꯅꯦ ꯅꯃꯥ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯕ ꯌꯥꯕ꯭ꯔꯣ ꯇꯧꯅꯨ ꯅꯁꯛ ꯃꯨꯟꯅ ꯈꯪꯕ ꯑꯩ ꯅꯌꯨꯝꯗ ꯅꯪꯅ ꯅꯄꯥꯗꯒꯤ ꯁꯦꯜ ꯇꯨꯃꯤꯟ ꯆꯠꯄꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯇꯩꯃ ꯁꯛꯊꯤꯕꯤ ꯑꯅꯤꯗꯣ ꯆꯥꯛꯂꯛꯇ ꯉꯥꯔꯥꯎ ꯐꯨꯝꯕ ꯌꯥꯝꯅ ꯀꯜꯂꯤꯅꯦ ꯑꯅꯤꯗꯣ ꯄꯣꯏꯔꯩꯇꯣꯟ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯃꯥꯅ ꯇꯧꯕ ꯃꯇꯩꯃ ꯑꯅꯤꯒꯤ ꯁꯥꯖꯠ ꯂꯣꯏꯅ ꯍꯦꯛ ꯍꯥꯏꯊꯔꯛꯄꯁꯤꯗꯗꯤ ꯃꯥ ꯉꯛꯂꯤ ꯄꯨꯌꯥ ꯈꯪꯅꯣꯛ ꯅꯣꯛꯏ ꯍꯤꯡꯆꯥꯕꯤꯒꯨꯝ ꯃꯍꯥꯛ ꯅꯣꯛꯏ
ไหมเคยดิลอยนะอุ้ยเย่ลอยนะขังอีให้รักขระฮะให้รักขระได้สัวปุยานะกันโนปกิคนเจลดูดาหลับตักพัมลำบะอันนี้ดูการิโนคันยังทุรกบัดไทยเบมาปุยากิมาตูดูอูบดาละไว้สัตว์เครปรับเฮากันตุนเซนสิเลให้นี่ตาวนี่ขันบักตาวลำคันดงปุยได้ตัวนะไทยเบมาก็อินุมาตัยชิบะปุยามาคุดนาซาดูอมุกเทกตุนะจะก้อยสาบเฮาเครไทยเบมานะตาปุยได้ตัวปุยาเสลายนุ่งสิไลบันนี่มาตัวอีเสสวยแต่นะมากี่ลายนุ่งสิต่อกังลำกันนี่ฮะลายนุ่งสิได้ปะปุยาอิเซย์สักให้รังกุยนิดาจานาบะให้นิดาสิบุตรถอยนะหาบะให้ดีจินดำบะให้นิดาไทยเบี้ยมาอีกไก่บันนั้นเลยอดมนันดูป้านี่ดูกี่มามั่งดูได้ตลกปะตับลับปุยากิมันนักจังสินดูนะจะก้อยสารีมาคุดอันนี้ดูก็ไทยดูนะให้ปุยาใครดูตันจับตอกอาสาคิเจดสไตล์เรียนมาซาสวะตาหูดิมีกี่มังดิใครสินังกิไลดอกโกนตัวงมีตาเทียมไม่ได้พัดสิตังกังนับตาปุยได้ตัวกี่มาบังเด็กขโมยใครจะใจวะปุยามามีตัวไปในยิงเลยค่ะอาเซียงกำลังสุขังเดนะอีสานตับไปริจิการิกินไปรักกันน้ำทีบีไอ้สินาเบมันดินาเบะไอ้จะกุยสาเยลกันไอ้จะกุยสาเก็บไทยเบมมายาสิกซิลอดูกะให้นาบีมาไกดับีนาว่าน้องวิสิกิมามังดาไอ้วันนี้ไกจับนัสิโดเรปุยาตาเดมากิจะกุยสาพัมทุกปะอดูมักสารีไทยเบมาตกพัมขังเดอีไกบันนัสลอยพนักกันนะให้ยาเดการมนัสยารุนีปุยาดีมีโรลตาบันนัดเดดูไทยเบมาอุปายเลยตามาซาดูพัดกุนทารักตุนะปุยาบุครุมดูนะให้ลายดีให้เจริญกันใหญ่ฮะปุยาได้ตัวมีไปเหตุโซ่นั่งตันจามินจาดิสาดีกว่าอดูบุไอ้นักคุยรำตัวน่าให้เจริญเฮาสิกิดีซาดงลิบเสะนั่นพัมดันบีครูฉันบีตัวนางมุกตะดีหันบีครูมาทั้งคนน่ะมุกยุ่งได้เลยเดี๋ยวประกันดะตรงนี้สุดตรงบีเฮาสิกิดีดูเป้าน่ะบลักเซบันไอ้ซาบีสกิขลักะมุกตะดีหันบีครูไปได้ตัวนั้นมาดิเทมบะติงกยิงดูนั่นเลยมาคุยสู้ตกพมมาขังเจดีปุยาสาวโซลพุยน่ะหวนดูนะไอ้น่ะจะก้อยไงฮักซาบสิดาอาสุกยามนี่เย็ดปะตั้งยามเย็ดอิงระฮะตั้งยามเย็ดอิงระอันตัวเรดิกันระเสียไอ้ดูนะมาคงไอ้ดูนะคุยรำดูนั่นเลยนี่มาไทยเบี้ยมาดิเฮ็ดตะเกาอามาดูลงครักลงเฮ็ดตะไตคุยมาสีเลยเทมบะมันนี่ป่วยได้ตัวตาพิงสังสิลัดดูนะไทยเบี้ยมาบ่เขาเกิดปีเทมบะนะไทยเบี้ยมาสวบระชิลมนี่ดาไทยเบี้ยมาเขาเกิดลัดดูนะขณะอีกไก่รับตรงนะโชคดีแต่ตาเทมบะปุยานกตนะจะก้อยใส่สานิงเดนะชาบจะก้อยฮะสานิงดูนะชาบจะก้อยนี่นัทเอานัดที่โนยกีฮะนัทเอานัดที่โนยกีอิสไอ้นี่จะก้อยสาระกะมวยน่ะทิ้งมาใส่ไอ้ดิสาคินีจะก้อยสาคินีไทยเบ้มาคุยดูดูสมสาวนึงหลักเลยโซลิมาสินดาตัวใส่เสียงเลยอ่างเอาบินกูมาเอาอีนี่สิไอ้งูเด็กก็สู้คงพักนึกกับทารักเต็มขับนี่บะไทยเบ้มาปรับจังสินปุยากิคุดังดูตาไปดูน่ะจริงมาสินเดสุหายเฮ้ตันจ่าซาเดบียนั่งกิจก้อยดอนั่งอยู่ในเปลี่ยนไก่สารหลอกให้บะนี่ปุยายาเดหายไอ้สัตว์เลยสิเดสานี่ไอ้สัตว์เลยไอ้สัตว์เลยการกิจจัตบะไก่เดบีนั่งก็นั่งให้สิหลอกให้บะนี่ยาเดจัตตานะบะต้องยานดูนั่นเลยไทยเบ้มาเทมหอยนั่นเล็บนี่บะดูอนสินให้เดตาเทมบะมาตีงงตะปังบิโรปุยาเสียมายุ่งนะบะอัมตะซิงมินะสินัทรบดีพี่บ้ามันบตาเลยเทมบะป่วยได้ตัวน่ะดอกกูดังเสียไอ้เนี่ยไปมันต้องไงดิจะลงอาซิมตะซิงมินงสุดสัฮะไอ้บ่อามุกไม่สิเดท่าสิลักตัวน่ะนาตูน่ะท่าบุกปักกูไงหนูจะลงเสียมีอาสัตองกิมมังเดยามพัซเจ็บป่วยได้ตัวกิรับตัวอีมาองดูดันอดูบุมาจังสิลิปุยากิคุดังนามาดูกิรับไปไทยเบี้ยมันดาวไปไรต้นจริงหรอบะไปไรต้นจริงนี่ปุยะพิจินเฮกซวงมาสินดูดาสวยร้อนป่าร้อนปังล้นเดเฮกล้วนอาหุมดูยังว่านะปุยาบุมายุ่มตำนะปุเรมายุ่มยอรกปะดากิดีปุยากิอิมุงนะอามายบะเกาตุนะอามุกหลักนะหูเรมาคอยอาหุมดีปุยากิยุ่มดากิทุรักลีเทมบะนะไทยเบี้ยมาไอ้คอยสุ่มยอรกิเพียงครีคนอามุกลากิโอ้ยดาวไปไรต้น
ꯉꯁꯤꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯈꯤꯗ꯭ꯔꯦ ꯍꯌꯦꯡ ꯀꯣꯟꯅ ꯑꯃꯨꯛ ꯐꯖꯅ ꯊꯦꯡꯅꯔꯁꯤ ꯄꯣꯏꯔꯩꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯏ ꯀꯩꯗꯅ ꯑꯅꯤꯗꯣ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ ꯂꯝꯕꯤ ꯆꯠꯅ ꯄꯣꯏꯔꯩꯇꯣꯟꯅ ꯍꯥꯏ ꯏꯇꯥꯎ ꯑꯩ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤ ꯁꯦꯝꯕꯤꯔꯤꯅꯦꯅ ꯁꯔꯩ ꯍꯧꯕ ꯑꯃ ꯍꯦꯛ ꯁꯦꯝꯕꯤꯔꯗꯅ ꯊꯦꯝꯕꯅ ꯀꯅꯥ ꯈꯪꯅꯤ ꯂꯥꯏ ꯅꯨꯡꯁꯤꯠ ꯂꯩꯔꯝꯅꯤꯗꯤ ꯍꯥꯟꯅꯁꯨ ꯊꯤꯒꯠꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯁꯛꯇꯨꯗꯤ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯄꯣꯏꯔꯩꯇꯣꯟ ꯅꯣꯛꯐꯦꯠꯅꯩ ꯍꯣꯏ ꯃꯁꯛꯄꯨꯗꯤ ꯑꯩꯅ ꯍꯦꯛ ꯄꯥꯝꯕ ꯍꯥꯏꯗꯨ ꯊꯣꯛꯏ ꯊꯦꯝꯕ ꯄꯣꯏꯔꯩꯇꯣꯟꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯇꯨꯅ ꯐꯠ ꯀꯣꯟꯁꯤꯟꯗꯨꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯂꯥꯏ ꯅꯨꯡꯁꯤꯠ ꯂꯩꯕꯒꯤꯕꯨ ꯃꯥ ꯈꯛ ꯅꯠꯇꯦ ꯑꯇꯩꯁꯨ ꯚꯥꯔꯤꯗ ꯂꯩ ꯀꯩꯅꯣ ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯑꯗ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯀꯥꯟꯗ ꯀꯨꯟꯗꯣ ꯍꯨꯛꯑꯝꯗꯥꯏꯗꯨꯗ ꯃꯥꯒꯤ ꯅꯨꯡꯁꯤꯠꯁꯦ ꯀꯥꯡꯉꯗꯤ ꯂꯨꯍꯣꯡꯕ ꯀꯥꯏꯗꯧꯔꯤꯕꯅꯤꯅꯦ ꯑꯁꯤꯒꯤꯕꯨ ꯀꯥꯏꯔꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯅꯨꯡꯁꯤꯠ ꯀꯥꯡꯉꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯝꯐꯨꯗꯅꯦ ꯀꯨꯟꯗꯣ ꯍꯨꯛꯍꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯅꯤꯗꯨ ꯂꯝꯕꯤꯗꯨꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯃꯩꯄꯥꯛꯁꯅ ꯆꯥꯛ ꯇꯣꯛꯂꯒ ꯁꯨꯃꯥꯡꯗ ꯍꯪꯆꯤꯠ ꯂꯥꯡꯏ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒ ꯌꯥꯏꯃꯒꯁꯨ ꯃꯄꯥꯒꯤ ꯅꯥꯛꯇ ꯍꯪꯆꯤꯠ ꯂꯥꯡ ꯐꯝꯂꯝꯕꯅꯤ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯑꯍꯜꯗꯨꯗꯤ ꯍꯧꯒꯠꯇꯨꯅ ꯆꯪꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯊꯦꯛꯀꯣꯁꯨ ꯃꯄꯥꯗ ꯆꯪꯂꯒ ꯍꯩꯔꯝ ꯍꯧꯒꯠꯂꯛꯂꯤ ꯃꯩꯄꯥꯛꯁꯅꯥꯅ ꯌꯥꯏꯃ ꯅꯪ ꯆꯪꯕ ꯀꯥꯟꯗ ꯃꯧ ꯌꯥꯏꯃꯗꯣ ꯑꯩꯒꯤ ꯐꯝ ꯈꯔ ꯁꯦꯝꯂꯝꯃꯨ ꯍꯥꯏꯌꯨꯀꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯂꯛꯂꯒꯦ ꯍꯣꯏ ꯕꯥꯕꯥ ꯊꯦꯛꯀꯣ ꯆꯪꯂꯛꯂꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯇꯥꯕ꯭ꯔꯥ ꯅꯪ ꯄꯥꯕꯒꯤ ꯐꯝꯗꯣ ꯑꯝꯇ ꯁꯦꯝꯕꯤꯔꯝ ꯀꯦꯊꯕꯤ ꯇꯨꯝꯂꯒꯦ ꯈꯟ ꯍꯤꯞꯂꯝꯕꯅꯤ ꯁꯥꯎꯔꯤ ꯈꯨꯝꯂꯛꯏ ꯃꯁꯥꯒꯤ ꯇꯨꯝꯅꯕ ꯐꯝ ꯐꯥꯎ ꯁꯦꯝꯕ ꯇꯜꯂꯕꯅꯤꯅ ꯃꯤꯅꯥꯏ ꯑꯩꯈꯣꯏ ꯂꯩꯕꯅꯤꯅ ꯇꯥꯅꯤꯡꯗꯦꯀꯣ ꯆꯒꯠ ꯅꯨꯡꯇꯤꯒꯤ ꯁꯦꯝ ꯂꯩꯔꯦ ꯈꯪꯗꯃꯛꯇꯗ ꯃꯪꯁꯨꯅꯦ ꯍꯥꯏꯅꯍꯜꯂꯤ ꯀꯦꯊꯕꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯁꯝꯗꯨ ꯄꯨꯟꯁꯤꯟꯅ ꯄꯦꯜꯂꯕꯅꯦ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯍꯦꯛ ꯍꯤꯡꯂꯤꯈꯩ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯉꯣꯏꯗꯧꯔꯤ ꯀꯦꯊꯕꯤ ꯏꯁꯧ ꯇꯧꯗꯅ ꯀꯥꯗꯒꯤ ꯊꯣꯛꯈꯤ ꯃꯈꯨꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯝꯗꯨ ꯐꯠ ꯁꯦꯝꯃꯤ ꯀꯥꯡꯈꯜꯒꯗꯣ ꯏꯔꯦꯟꯖꯅ ꯊꯥꯔꯝꯗꯨꯅ ꯐꯠ ꯑꯃꯨꯛ ꯊꯣꯛꯈꯤ ꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯐꯛꯂꯥꯡꯗ ꯅꯞꯄ ꯆꯨꯝꯒꯨꯝ ꯐꯛꯂꯥꯡꯗꯨꯗ ꯅꯞꯁꯤꯟꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯑꯌꯤꯡꯕꯤꯗꯨ ꯄ꯭ꯔꯞ ꯊꯣꯔꯛꯇꯨꯅ ꯀꯦꯊꯕꯤꯅ ꯊꯥꯔꯝꯕ ꯐꯃꯨꯡꯗꯨ ꯄ꯭ꯔꯞ ꯍꯨꯒꯠꯂꯤ ꯏꯔꯦꯟꯖꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯀꯥꯗꯒꯤ ꯃꯤꯔꯛ ꯌꯦꯡꯗꯨꯅ ꯊꯣꯛꯈꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯃꯣꯃꯣꯟ ꯅꯣꯛꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯩꯄꯥꯛ ꯁꯅꯥꯗꯣ ꯃꯄꯥꯜꯗꯒꯤ ꯆꯪꯂꯛꯏ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯏꯔꯦꯟꯖꯅ ꯊꯤꯡꯖꯤꯜꯂꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ ꯐꯝ ꯁꯦꯝꯂꯝꯃꯨ ꯍꯥꯏꯔꯒ ꯃꯁꯤ ꯂꯦꯡꯉꯝꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯩꯔꯝꯕꯗꯨꯗ ꯃꯩꯄꯥꯛ ꯁꯅꯥ ꯈꯪꯁꯥꯎ ꯁꯥꯎꯏ ꯃꯤꯍꯨꯜ ꯐꯠꯇꯕ ꯑꯍꯜꯅꯤ ꯃꯥꯕꯨ ꯎꯁꯤꯠꯇꯦ ꯃꯥꯒꯤ ꯋꯥꯕꯨ ꯊꯧꯑꯣꯏꯗꯦ ꯈꯟ ꯀꯥꯗꯒꯤ ꯊꯣꯔꯛꯏ ꯂꯝꯌꯥꯏꯗꯨꯗ ꯂꯦꯞꯇꯨꯅ ꯃꯆꯥ ꯌꯥꯏꯃꯕꯨ ꯀꯧꯔꯛꯏ ꯌꯥꯏꯃ ꯇꯥꯕ꯭ꯔꯥ ꯃꯄꯥꯟꯗ ꯊꯣꯔꯛꯑꯣ ꯍꯦ ꯑꯩꯒꯤ ꯋꯥꯕꯨ ꯊꯧꯑꯣꯏꯗꯕ ꯑꯩꯕꯨ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯅꯣꯏꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯠꯇ꯭ꯔꯣ ꯄ꯭ꯔꯞ ꯊꯣꯔꯛꯑꯣ ꯍꯤꯞꯂꯨꯔꯕꯅꯤ ꯊꯦꯛꯀꯣꯗꯨ ꯃꯄꯥꯅ ꯀꯧꯔꯛꯄꯗꯨꯗ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯜꯂꯛꯏ ꯅꯪ ꯐꯝ ꯁꯦꯝꯂꯝꯂꯕ ꯅꯠꯇ꯭ꯔꯣ ꯀꯦꯊꯕꯤ ꯁꯥꯎꯔꯤ ꯈꯨꯝꯂꯛꯏ ꯍꯣꯏ ꯁꯦꯝꯃꯝꯃꯕꯅꯦ ꯊꯦꯛꯀꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯩꯗꯧꯔꯖꯥꯠ ꯑꯩꯈꯣꯏ ꯄꯥꯕꯁꯤꯕꯣ ꯊꯦꯛꯀꯣ ꯁꯣꯟꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯕꯥꯕꯥ ꯀꯩꯗꯧꯔꯒꯦ ꯃꯩꯄꯥꯛꯁꯅ ꯃꯃꯤꯠꯇꯨ ꯁꯨꯛꯇꯨꯅ ꯅꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯧꯗ ꯐꯝ ꯁꯦꯝꯍꯜꯂꯝꯃꯣ ꯍꯥꯏꯈꯤꯕꯗꯣ ꯅꯃꯧꯅ ꯁꯦꯝꯂꯝꯃꯕꯗꯥꯏꯅꯦ ꯄꯥꯕ ꯃꯩꯄꯥꯛꯁꯅ ꯃꯥꯒꯤ ꯆꯩꯁꯨꯗꯨ ꯊꯥꯡꯒꯠꯂꯛꯇꯨꯅ ꯊꯦꯛꯀꯣꯒꯤ ꯃꯃꯥꯏ ꯃꯄꯥꯗꯨꯗ ꯀꯛ ꯊꯤꯟꯗꯨꯅ ꯁꯦꯝꯕꯒꯤꯔꯣ ꯃꯁꯤ ꯂꯦꯡꯗ ꯂꯩꯍꯧꯔꯤꯕꯁꯦ ꯊꯦꯛꯀꯣ ꯏꯉꯥꯎ ꯉꯥꯎꯅ ꯀꯩꯅꯣ ꯅꯃꯧ ꯅꯨꯄꯤꯅꯗꯤ ꯁꯦꯝꯃꯝꯃꯦꯅ ꯍꯥꯏꯗ ꯌꯦꯡꯉꯨꯁꯣ ꯆꯪꯂꯒꯅꯦ ꯅꯃꯤꯠ ꯑꯔꯥꯎꯕ ꯑꯅꯤꯗꯨꯅ ꯌꯦꯡꯉꯨꯁꯣ ꯊꯦꯛꯀꯣ ꯃꯄꯥꯒꯤ ꯀꯥꯗ ꯐꯠ ꯆꯪꯂꯛꯇꯨꯅ ꯌꯦꯡꯉꯤ ꯎꯔꯦ ꯍꯥꯏꯖꯩ ꯃꯆꯤꯟꯗ ꯑꯩꯉꯣꯟꯗꯗꯤ ꯐꯝ ꯁꯦꯝꯃꯝꯃꯦꯅ ꯍꯥꯏ ꯈꯪꯅꯤꯀꯣ ꯉꯁꯤ ꯅꯨꯄꯤ ꯅꯨꯡꯉꯥꯏꯅꯤꯕ ꯉꯁꯤ ꯃꯩꯄꯥꯛꯁꯅ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯤꯕ ꯃꯆꯥꯕꯨ ꯐꯠ ꯏꯟꯊꯣꯛꯂꯒ ꯅꯣꯏ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯄꯥ ꯑꯩꯒꯤ ꯁꯦꯕꯥ ꯐꯥꯎ ꯇꯧꯅꯤꯡꯗꯕ ꯅꯠꯇ꯭रो ꯐꯩ ꯑꯩꯅꯦ ꯈ꯭ꯋꯥꯡ ꯀꯣꯜꯂꯁꯨ ꯀꯣꯟꯅ ꯑꯩꯅ ꯉꯝꯅꯕ ꯇꯧꯒꯦ ꯅꯣꯏꯗ ꯀꯔꯤꯝꯇ ꯌꯦꯜꯂꯛꯑꯣꯏ ꯕꯥꯕꯥ ꯑꯝꯇ ꯆꯥꯎꯈꯤꯅꯨ ꯅꯃꯧꯅ ꯀꯧꯗꯅ ꯊꯥꯔꯝꯗꯕ ꯑꯣꯏꯔꯤꯅꯤ ꯑꯩ ꯊꯥꯔꯒꯦꯁꯦ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯅꯣꯏ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯔꯨꯔꯣ ꯑꯩ ꯑꯗꯨꯝ ꯇꯧꯍꯧꯔꯒꯦ ꯃꯁꯤꯡ ꯐꯠꯇꯕ ꯃꯄꯥꯅꯤ ꯋꯥ ꯃꯈꯥ ꯇꯥꯔꯨꯕ ꯌꯥꯔꯣꯏ ꯊꯦꯛꯀꯣ ꯃꯄꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯤ ꯃꯣꯏꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯇꯨꯝꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯥꯒꯟꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ ꯇꯨꯝꯊꯔꯨꯔꯕ ꯀꯦꯊꯕꯤ ꯏꯈꯪ ꯈꯪꯏ ꯀꯩꯅꯣ ꯉꯥꯎꯔꯕ ꯅꯪꯕꯨ ꯄꯥꯕꯒꯤ ꯐꯝ ꯊꯥꯔꯝꯃꯤ ꯍꯥꯏꯕꯗꯥꯏꯅꯦ ꯊꯥꯔꯝꯃꯤ ꯀꯩꯅꯣ ꯃꯁꯤ ꯃꯆꯤꯟꯒꯁꯨ ꯊꯤꯗꯅ ꯈꯨꯄꯥꯛꯁꯤꯅ ꯐꯥꯒꯦ ꯊꯥꯖꯤꯜꯂꯛꯄꯨ ꯀꯩꯅꯣ ꯊꯥꯔꯝꯃꯤꯗꯨꯗꯤ ꯐꯩꯖꯨꯞꯀ ꯂꯣꯜꯂꯒ ꯁꯦꯝꯂꯝꯕꯅꯤ ꯃꯁꯤ ꯃꯆꯤꯟꯁꯤ ꯁꯨꯝ ꯊꯤꯌꯦ ꯅꯨꯄꯥ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯕ꯭ꯔꯥ ꯋꯥ ꯉꯥꯡꯀꯟꯗ ꯄꯥꯛ ꯂꯥꯎ ꯊꯥꯖꯤꯜꯂꯛꯀꯅꯤ ꯅꯪꯅ ꯐꯝ ꯁꯦꯝꯂꯝꯗꯕꯒꯤꯅꯤ ꯄꯥꯕꯅ ꯑꯩꯕꯨ ꯀꯧꯊꯣꯛꯂꯒ ꯉꯥꯡꯂꯤꯕꯁꯦ ꯀꯦꯊꯕꯤ ꯃꯃꯤꯠ ꯃꯅꯥ ꯁꯪꯗꯣꯛꯂꯒ
ꯀꯩꯅꯣ ꯑꯩꯅ ꯏꯔꯦꯟꯖꯅ ꯁꯦꯝꯂꯝꯂꯤꯕ ꯐꯝꯗꯨꯕꯨ ꯁꯦꯝꯃꯝꯗꯦ ꯀꯩꯒꯤ ꯑꯩ ꯇꯥꯅꯤꯡꯗꯦ ꯆꯤꯟꯊꯤꯕꯤ ꯅꯪꯅ ꯐꯝꯗꯨ ꯊꯥꯕꯤꯔꯝꯗꯗꯅ ꯄꯥꯕ ꯃꯁꯥꯅ ꯑꯣꯏꯅ ꯏꯁꯧ ꯂꯥꯡꯗꯅ ꯊꯥꯖꯍꯧꯔꯕꯅꯤ ꯀꯦꯊꯕꯤ ꯏꯉꯥꯎ ꯉꯥꯎꯖꯩ ꯃꯁꯥꯅꯁꯨ ꯉꯥꯎꯕ ꯇꯥꯕꯅꯤ ꯃꯪꯗꯅꯒꯁꯨ ꯇꯧꯏ ꯌꯦꯡꯗꯤ ꯆꯠꯂꯣ ꯏꯊꯤ ꯊꯤꯔꯗꯅ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯦꯀꯣꯗꯤ ꯀꯥꯈꯠꯇꯨꯅ ꯍꯤꯞꯈ꯭ꯔꯦ ꯀꯦꯊꯕꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯅ ꯑꯗꯨꯝ ꯐꯖꯅ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯁꯦꯝꯂꯝꯂꯤꯕ ꯐꯝꯗꯨꯕꯨ ꯊꯥꯔꯝꯗꯦ ꯍꯥꯏꯕ ꯁꯣꯏꯗ꯭ꯔꯦ ꯃꯗꯨꯒꯤ ꯂꯥꯏ ꯍꯨꯔꯤꯗꯨꯅ ꯁꯥꯟꯅꯕ ꯂꯤꯂꯥ ꯑꯣꯏꯗꯣꯏꯅꯤ ꯃꯥꯒꯤ ꯃꯤꯐꯠꯇ ꯈꯪ ꯅꯨꯡꯉꯥꯏꯅꯤꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯊꯕꯤ ꯋꯥꯗꯤ ꯉꯥꯡꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯀꯨ ꯂꯩꯕꯅꯤꯅ ꯈꯪꯖꯤꯜꯂꯤ ꯋꯥ ꯉꯥꯡꯗꯦ ꯃꯀꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯏ ꯃꯩꯄꯥꯛ ꯁꯅꯥꯁꯨ ꯃꯤꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯆꯟꯗꯟ ꯆꯋꯥ ꯊꯤꯟꯗꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯦꯀꯣ ꯑꯃꯗꯤ ꯆꯥꯎꯕꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯌꯨꯝꯗꯨꯗ ꯃꯧ ꯑꯅꯤꯗꯨꯒ ꯄꯣꯏꯔꯩꯇꯣꯟꯒ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯕ ꯇꯥꯟꯖꯥꯅꯤ ꯄꯣꯏꯔꯩꯇꯣꯟꯗꯤ ꯃꯧ ꯑꯅꯤꯗꯨꯅ ꯃꯤ ꯑꯣꯏꯅ ꯊꯥꯕ ꯅꯠꯇꯦ ꯀꯦꯊꯕꯤ ꯆꯪꯁꯤꯜꯂꯛꯏ ꯃꯅꯤꯡꯗ ꯑꯌꯤꯡꯕꯤ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯞ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯀꯩꯗꯧꯕ ꯈꯨꯝꯃꯨ ꯀꯩꯗꯧꯒꯦꯕ ꯑꯌꯤꯡꯕꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ ꯀꯦꯊꯕꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝ ꯈꯪꯉꯤ ꯅꯣꯛꯁꯤꯜꯂꯛꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯉꯔꯥꯡ ꯏꯆꯦꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯩꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ ꯊꯑꯣꯏꯅ ꯑꯩꯅ ꯄꯥꯕꯒꯤ ꯐꯝ ꯁꯦꯝꯂꯝꯕꯗꯣ ꯏꯆꯦꯅ ꯑꯃꯨꯛ ꯆꯪꯂꯒ ꯁꯦꯝꯗꯣꯛꯄ ꯅꯠꯇ꯭ꯔꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯌꯤꯡꯕꯤ ꯅꯣꯛꯏ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ ꯀꯌꯥꯗ ꯂꯥꯏꯅ ꯃꯆꯤꯟꯁꯤꯅ ꯍꯥꯏꯔꯤꯕꯅꯣ ꯅꯪ ꯏꯆꯦꯒ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯅꯥꯅ ꯉꯕꯣꯡ ꯈꯥꯎꯗ ꯅꯝꯁꯤꯜꯂꯒ ꯇꯨꯔꯦꯟꯗ ꯀꯥꯎꯂꯪꯂꯪꯈ꯭ꯔꯗꯧꯅꯤ ꯈꯨꯂꯪ ꯂꯃꯟ ꯁꯤꯡꯕꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯂꯩꯇꯨꯝ ꯂꯪꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯁꯨ ꯂꯩꯇꯨꯝ ꯂꯪꯁꯤꯟꯕ ꯍꯥꯏꯁꯦ ꯍꯧꯅ ꯁꯥꯅꯤ ꯑꯩꯁꯨ ꯈꯨꯠ ꯄꯥꯜꯂꯤ ꯃꯤꯅꯤ ꯃꯤ ꯑꯣ ꯏꯆꯦꯒꯤꯁꯤꯗꯤ ꯂꯃꯟ ꯈꯨꯝꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯍꯣꯏ ꯈꯪꯖꯗ꯭ꯔꯣ ꯅꯁꯥꯅ ꯈꯠꯅꯕꯁꯦ ꯌꯥꯝ ꯍꯧꯕꯩ ꯋꯥꯅꯦꯕ ꯍꯥꯏ ꯆꯠꯊꯣꯛ ꯅꯨꯡꯁꯥ ꯁꯥꯏ ꯐꯤ ꯁꯨꯒꯦ ꯏꯊꯧ ꯇꯧꯒꯦ ꯀꯣ ꯅꯪꯒꯨꯝꯕ ꯃꯤꯔꯦꯝ ꯅꯠꯇꯦ ꯑꯩꯁꯦ ꯆꯠꯂꯣꯏ ꯑꯩꯗꯤ ꯂꯦꯞꯇꯧꯔꯦ ꯑꯩꯗꯤ ꯁꯤꯗ ꯂꯦꯞꯇꯧꯔꯤꯕꯁꯨ ꯑꯣ ꯐꯔꯦ ꯂꯦꯞꯄꯣ ꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤ ꯈꯨꯗꯦꯡꯗ ꯌꯥꯎꯔꯤꯕ ꯐꯤꯗꯨ ꯐꯠ ꯂꯧꯈꯠꯇꯨꯅ ꯐꯤ ꯃꯁꯨꯝ ꯌꯥꯎꯔꯤꯕ ꯈꯨꯗꯦꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯀꯦꯊꯕꯤꯅ ꯂꯦꯞꯂꯤꯕꯗꯨꯗ ꯃꯁꯨꯝ ꯑꯗꯨ ꯍꯩꯗꯣꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯀꯦꯊꯕꯤꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯀꯦꯊꯕꯤ ꯁꯥꯎꯅ ꯃꯁꯤ ꯌꯦꯡꯉꯨꯀꯣ ꯀꯌꯥꯗꯨ ꯁꯤꯠꯇ꯭ꯔꯤꯕꯅꯣ ꯈꯣꯡꯁꯤꯗ ꯃꯥꯒꯤ ꯊꯥ ꯀꯌꯥ ꯅꯝꯁꯤꯜꯂꯒ ꯊꯝꯕ ꯐꯤ ꯃꯆꯨꯝꯁꯤꯡꯁꯦ ꯂꯣꯏꯅ ꯍꯩꯖꯤꯜꯂꯛꯇꯅꯒ ꯑꯌꯤꯡꯕꯤ ꯊꯧ ꯁꯥꯗꯦ ꯑꯗꯨꯅꯤ ꯂꯦꯞꯈꯣꯗꯅ ꯑꯩꯗꯤ ꯍꯥꯏꯗ꯭ꯔꯣ ꯆꯠꯊꯣꯛꯑꯣꯅ ꯍꯧꯋꯦ ꯑꯁꯤ ꯐꯖꯅ ꯍꯧꯋꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯪꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤ ꯑꯌꯤꯡꯕꯤꯒꯤ ꯑꯁꯨꯕ ꯐꯤ ꯍꯥꯞꯂꯤꯕ ꯄꯥꯇ꯭ꯔꯗꯨ ꯈꯪꯀꯥꯎ ꯀꯥꯎꯏ ꯑꯁ ꯈꯪꯕ꯭ꯔꯥ ꯀꯥꯎꯔꯦ ꯑꯌꯤꯡꯕꯤ ꯁꯥꯎꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯃꯁꯤ ꯁꯣꯅꯣ ꯊꯨꯡꯕꯤ ꯀꯨꯆꯨ ꯁꯦꯡꯗꯕꯤꯁꯦ ꯈꯠꯅꯕ ꯌꯥꯝ ꯍꯧꯋꯤꯅꯦ ꯍꯦ ꯑꯊꯤꯕꯤ ꯅꯪ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯇꯧꯖꯔꯤꯕ ꯑꯩꯉꯣꯟꯗ ꯆꯪꯁꯤꯟ ꯈꯠꯅꯕ ꯍꯧꯔꯤꯁꯦ ꯅꯪꯒꯤꯁꯦ ꯐꯨꯕꯤꯌꯣꯅ ꯑꯩꯉꯣꯟꯗ ꯕꯥꯔꯇꯣꯟ ꯀꯜꯂꯤꯕ꯭ꯔꯕ ꯕꯥꯔꯇꯣꯟ ꯀꯠꯄꯤꯔꯤꯔꯕ ꯏꯁ ꯀꯔꯤ ꯑꯗꯨꯒ ꯍꯥꯏꯔꯗꯤ ꯏꯕꯦꯝꯃ ꯅꯪ ꯑꯣꯏꯅ ꯐꯨꯕꯤꯒꯦ ꯑꯁ ꯐꯣꯏꯒꯦ ꯃꯁꯝꯁꯦ ꯈꯪꯕ꯭ꯔꯥ ꯑꯌꯤꯡꯕꯤꯒꯤ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯍꯦꯛꯇ ꯐꯣꯏꯈꯤ ꯍꯩꯃ ꯊꯛꯁꯤꯒ ꯂꯣꯏꯅ ꯈꯣꯡꯒꯣꯏꯅꯔꯝꯃꯒꯅꯦ ꯑꯩꯒꯤ ꯁꯝꯁꯦ ꯃꯆꯦꯒꯤ ꯁꯝꯁꯦ ꯐꯣꯏꯈ꯭ꯔꯦ ꯍꯩꯃ ꯁꯞ ꯐꯣꯏꯌꯦ ꯁꯨꯝ ꯑꯗꯨꯅꯤ ꯍꯧꯈꯨ ꯑꯩꯉꯣꯟꯗ ꯃꯤꯅꯕꯨ ꯎꯁꯤꯜꯂꯛꯇ꯭ꯔꯗꯤ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯑꯩꯗꯤ ꯌꯥꯗꯦ ꯀꯦꯊꯕꯤꯗꯤ ꯌꯥꯗꯤꯌꯦ ꯏꯁ ꯑꯗꯨꯒ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯈꯨꯠ ꯄꯥꯜꯂꯤꯅ ꯃꯨꯊꯤ ꯊꯤꯕꯤ ꯅꯪ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯀꯅꯥꯅ ꯉꯝꯃꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯅꯤꯗꯨ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯦ ꯐꯤ ꯁꯨꯐꯝꯗꯨꯗ ꯃꯁꯝꯗꯨ ꯍꯦꯛꯇ ꯐꯣꯏꯗꯠꯅꯔꯛꯏ ꯄꯣꯏꯔꯩꯇꯣꯟꯗꯣ ꯃꯥꯗꯤ ꯃꯍꯧꯁꯥꯅ ꯌꯥꯍꯧ ꯊꯦꯡꯏ ꯑꯌꯨꯛꯁꯤꯃ ꯌꯥꯍꯧ ꯊꯦꯡꯃꯟꯗꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯦ ꯃꯥꯗꯤ ꯊꯦꯡꯅ ꯑꯗꯨꯝ ꯆꯥꯏ ꯉꯁꯤꯁꯨ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯄꯅꯤ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯆꯥꯛ ꯀꯨꯞꯄ ꯎꯗꯕꯗꯨꯗ ꯃꯅꯤꯡꯊꯣꯡꯗ ꯃꯀꯣꯛ ꯂꯤꯊꯣꯔꯛꯇꯨꯅ ꯃꯇꯩ ꯃꯅꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯗꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯩꯃ ꯑꯩ ꯆꯥꯛ ꯀꯥꯏꯗ ꯀꯨꯞꯄꯝꯒꯦ ꯃꯁꯝ ꯐꯣꯏꯅꯔꯝꯕ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯆꯞ ꯃꯥꯟꯅꯅ ꯂꯧꯔꯛꯏ ꯅꯣꯏ ꯅꯇꯨ ꯃꯄꯥꯝꯗꯨꯗ ꯊꯅꯝꯕꯅꯦ ꯆꯠꯂꯒ ꯍꯦꯛ ꯆꯥꯔꯨꯔꯣ ꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯅꯤꯗꯨ ꯃꯁꯝ ꯐꯣꯏꯅꯩ ꯄꯣꯏꯔꯩꯇꯣꯟꯅ ꯀꯩꯅꯣ ꯇꯧꯅꯩꯁꯤꯅ ꯄꯣꯏꯔꯩꯇꯣꯟ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ ꯃꯁꯝ ꯐꯣꯏꯅꯔꯤꯕ ꯃꯇꯩꯃ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯏ ꯏꯇꯩꯃ ꯀꯩꯅꯣ ꯇꯧꯅꯩꯁꯤꯕꯣ ꯂꯩꯕꯥꯛꯁꯤꯗ ꯊꯔꯣ ꯃꯔꯣ ꯐꯤꯔꯣꯟꯒꯗꯣ ꯂꯣꯏ ꯂꯩꯈꯣꯝ ꯉꯥꯛꯇꯁꯦ ꯐꯖꯗ꯭ꯔꯦ ꯏꯇꯩꯃ ꯀꯦꯊꯕꯤ ꯑꯌꯤꯡꯕꯤꯒꯤ ꯃꯁꯝꯗꯣ ꯆꯤꯡꯅ ꯃꯌꯥ ꯆꯤꯛꯁꯤꯟꯅꯗꯨꯅ ꯍꯥꯏ ꯄꯣꯏꯔꯩꯇꯣꯟ ꯆꯪꯁꯤꯜꯂꯛꯀꯅꯨ ꯏ ꯆꯣꯡꯖꯅꯤ ꯑꯌꯤꯡꯕꯤꯁꯨ ꯍꯥꯏ ꯑꯉꯥꯡ ꯅꯛꯁꯤꯜꯂꯛꯁꯅꯨꯀꯣ ꯉꯁꯤ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯗꯧꯔꯝꯅꯤ ꯃꯀꯛ ꯇꯧꯔꯤꯝꯅꯤ ꯅꯃꯥꯏ ꯅꯃꯤꯠꯇꯒ ꯏ ꯆꯣꯡꯅꯤ ꯆꯪꯉꯛꯀꯅꯨ ꯄꯣꯏꯔꯩꯇꯣꯟ ꯃꯊꯥ ꯁꯥꯅ ꯍꯥꯏ ꯏꯁ ꯂꯣꯏꯔꯦꯗꯅ ꯀꯤꯔꯕ ꯋꯥ ꯉꯥꯛꯇ ꯏꯇꯩꯃꯅꯤ ꯅꯅꯥꯎꯗꯤ ꯃꯤꯍꯨꯜꯁꯨꯗꯤ ꯏꯁꯥꯁꯨ ꯁꯣꯟꯖꯩ ꯌꯥꯔꯒꯗꯤ ꯏ ꯅꯥꯏ ꯇꯥꯟꯅꯗꯕꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯧ ꯀꯩꯗꯧꯒꯦ
ꯅꯅꯥꯎꯅ ꯂꯥꯟꯗ꯭ꯔꯃꯛꯁꯨ ꯏꯇꯩꯃꯅꯤꯅ ꯈꯠꯅꯕ ꯂꯦꯞꯄꯤꯒꯦ ꯍꯥꯏꯔꯗꯤ ꯑꯩ ꯏꯇꯩꯃꯅꯤꯗ ꯈꯨꯔꯨꯝꯃꯁꯨ ꯈꯨꯔꯨꯝꯒꯦ ꯅꯅꯥꯎ ꯄꯥꯛꯊꯖꯒꯦ ꯃꯤꯒꯤ ꯃꯪꯗ ꯐꯖꯗꯦ ꯈꯠꯅꯕ ꯂꯦꯞꯄꯤꯌꯨ ꯅꯅꯥꯎ ꯈꯨꯔꯨꯝꯖꯔꯤ ꯖꯩ ꯖꯩ ꯇꯧꯕꯒꯤꯗꯤ ꯑꯅꯤꯗꯨ ꯅꯥꯕꯅ ꯂꯣꯏꯔꯕꯅꯤ ꯈꯠꯅꯕꯗꯨ ꯇꯣꯛꯅꯤꯡ ꯂꯩꯕꯅꯤ ꯈꯠꯅꯕꯁꯨ ꯍꯦꯛ ꯍꯧꯔꯨꯒꯨꯝ ꯇꯧ ꯍꯦꯛ ꯇꯣꯛꯄꯁꯨ ꯏꯀꯥꯏ ꯂꯩꯔꯝꯕꯅꯤꯁꯨ ꯃꯨꯛꯇꯨꯅ ꯑꯅꯤꯗꯨ ꯑꯗꯨꯝ ꯂꯩꯔꯝꯕꯅꯤ ꯑꯗꯨꯅ ꯄꯣꯏꯔꯩꯇꯣꯟ ꯃꯥꯅ ꯈꯨꯔꯨꯝꯗꯅꯒ ꯇꯧꯔꯛꯄꯗꯨꯗ ꯇꯥꯟ ꯆꯥꯔꯦ ꯈꯟ ꯃꯁꯝ ꯐꯣꯏꯅꯔꯝꯕꯗꯨ ꯐꯠ ꯐꯠ ꯊꯥꯗꯣꯛꯅꯗꯨꯅ ꯍꯥꯏꯔꯛꯏ ꯑꯌꯤꯡꯕꯤꯅ ꯏꯅꯥꯎꯅ ꯈꯨꯔꯨꯝꯕꯒꯤ ꯑꯩ ꯇꯣꯛꯂꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯃꯨꯊꯤ ꯊꯤꯕꯤꯁꯦ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯃꯥ ꯆꯥꯏꯔꯗꯧꯅꯤ ꯀꯦꯊꯕꯤꯁꯨ ꯍꯥꯏ ꯃꯁꯝ ꯃꯅꯥ ꯐꯥꯔꯤꯕꯗꯨ ꯁꯦꯝꯖꯤꯟꯅ ꯄꯣꯏꯔꯩꯇꯣꯟ ꯏꯇꯩꯃꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯩꯃꯟꯕꯒꯤ ꯅꯪꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩ ꯈꯥꯡꯂꯕꯅꯤꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯣꯟꯗꯥꯏ ꯁꯨꯗꯥꯏꯅꯕꯤꯁꯦ ꯉꯁꯤ ꯕꯩ ꯇꯔꯥꯅꯤꯗ ꯏꯔꯨꯖꯕ ꯊꯥꯔꯝꯃꯗꯧꯅꯤ ꯄꯣꯏꯔꯩꯇꯣꯟ ꯈꯜꯂꯤ ꯄꯨꯛꯅꯤꯡꯗ ꯀꯠꯅꯔꯛꯈꯤꯅꯤ ꯁꯛꯁꯤꯡꯁꯤꯒ ꯃꯩꯇꯠꯄꯤꯁꯤꯡꯁꯤꯗꯤ ꯁꯣꯝꯗ ꯄꯨꯌꯥ ꯃꯪꯂꯤ ꯊꯥꯏꯕꯦꯝꯃꯅ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯄꯥꯎ ꯇꯝꯂꯤ ꯄꯨꯌꯥ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯊꯥꯏꯕꯦꯝꯃ ꯇꯥ ꯄꯣꯏꯔꯩꯇꯣꯟꯗꯨꯕꯨ ꯑꯩ ꯎꯅꯕ ꯂꯥꯛꯈꯤꯗ꯭ꯔꯥ ꯊꯥꯖꯗꯦ ꯅꯪ ꯇꯧꯈ꯭ꯔꯤ ꯃꯑꯣꯡꯗꯨꯒ ꯀꯤꯔꯝꯃꯅꯤ ꯕꯦꯝꯃ ꯄꯨꯌꯥ ꯏꯁꯨꯛ ꯊꯛꯈꯤ ꯊꯥꯏꯕꯦꯝꯃꯅ ꯑꯗꯨꯕꯨ ꯑꯩ ꯄꯥꯎ ꯑꯃꯗꯤ ꯆꯦꯟꯈꯤꯒꯦ ꯇꯥ ꯊꯦꯝꯕꯗ ꯑꯗ ꯂꯥꯛꯑꯗꯤ ꯐꯔꯦ ꯂꯥꯛꯇ꯭ꯔꯗꯤ ꯑꯃꯃꯨꯛ ꯍꯦꯛ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯋꯥꯍꯩꯗꯨꯗ ꯄꯨꯌꯥ ꯃꯥꯏꯊꯣꯡꯗꯨ ꯃꯀꯥ ꯈꯔ ꯂꯥꯝꯊꯣꯔꯛꯏ ꯊꯥꯏꯕꯦꯝꯃ ꯅꯪꯅ ꯈꯔ ꯐꯅꯕ ꯁꯤꯟꯕꯤꯌꯨ ꯑꯩ ꯇꯥ ꯄꯣꯏꯔꯩꯇꯣꯟꯁꯦ ꯊꯃꯣꯏ ꯌꯧꯅ ꯈꯟꯖꯈ꯭ꯔꯦ ꯑꯇꯣꯞꯄ ꯀꯅꯥ ꯑꯃ ꯑꯩ ꯍꯥꯟꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ ꯊꯥꯏꯕꯦꯝꯃ ꯄꯩꯔꯞ ꯇꯧꯅ ꯍꯥꯏ ꯁꯤꯅꯤ ꯑꯗꯨꯒ ꯍꯟꯗꯛ ꯎꯅꯕꯗꯁꯨꯅꯦ ꯍꯦꯛ ꯅꯪꯒꯤ ꯂꯥꯏ ꯅꯨꯡꯁꯤꯠꯇꯣ ꯀꯥꯡꯉꯛꯎ ꯍꯟꯗꯛꯃꯨꯛꯀ ꯈꯨꯊꯤꯔꯗꯤ ꯅꯪ ꯅꯄꯨꯟꯁꯤꯒꯤ ꯅꯨꯄꯥ ꯐꯪꯗ ꯅꯪꯒꯤ ꯂꯥꯏꯗꯨꯒ ꯅꯕꯥꯅꯤ ꯆꯨꯞ ꯁꯥꯔꯒ ꯂꯩꯖ ꯇꯥꯝꯅꯤ ꯍꯟꯗꯛꯇꯤ ꯀꯥꯡꯍꯜꯂꯔꯣꯏ ꯀꯥꯡꯗꯅꯕ ꯑꯩꯒꯤ ꯈꯣꯏꯗꯧ ꯃꯤꯍꯨꯟꯁꯦ ꯆꯦꯠꯅ ꯈꯨꯠꯁꯤꯅ ꯅꯝꯁꯤꯜꯂꯒ ꯊꯝꯃꯒꯦ ꯅꯨꯄꯥ ꯎꯅ ꯆꯠꯂꯒ ꯅꯈꯨꯠꯇꯨꯅ ꯈꯣꯏꯗꯧꯗ ꯑꯗꯨꯝ ꯅꯝꯁꯤꯜꯂ ꯊꯝꯗꯣꯏꯔꯥ ꯍꯥꯏꯁꯦ ꯌꯥꯔꯦ ꯅꯪꯅ ꯑꯗꯨꯝ ꯆꯠꯂꯣ ꯑꯩ ꯌꯥꯎꯕ ꯉꯝꯃꯔꯣꯏ ꯈꯨꯠꯅ ꯅꯠꯇ꯭ꯔꯁꯨ ꯐꯤꯅꯔ ꯀꯩꯅꯣ ꯆꯦꯠꯅ ꯀꯤꯁꯤꯜꯂꯒꯦꯕ ꯅꯪ ꯇꯥ ꯄꯣꯏꯔꯩꯇꯣꯟꯗꯣ ꯑꯊꯨꯕꯤꯗ ꯄꯥꯎ ꯑꯝꯇ ꯆꯦꯟꯕꯤꯈꯣꯕ ꯀꯣ ꯊꯥꯏꯕꯦꯝꯃ ꯀꯣ ꯆꯦꯟꯈꯣꯕ ꯍꯣꯏꯗ ꯑꯣꯟꯊꯣꯛꯅꯉꯥꯏ ꯉꯝꯈꯤꯗ꯭ꯔꯦ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯀꯦꯊꯕꯤꯒꯤ ꯃꯃꯥ ꯄꯥꯁꯣꯠꯇꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯃꯩꯄꯥꯛ ꯁꯅꯥꯅ ꯁꯦꯜ ꯄꯤꯗꯨꯅ ꯉꯥ ꯂꯩꯗꯨꯅ ꯊꯣꯡꯍꯜꯂꯤ ꯑꯌꯦꯡꯕꯤ ꯃꯣꯏꯒꯤ ꯀꯥꯗ ꯃꯄꯨꯔꯣꯏꯕꯗ ꯉꯔꯪ ꯉꯪꯉꯤ ꯑꯩꯅ ꯍꯥꯏꯖꯤꯟꯅꯕ꯭ꯔꯤ ꯅꯣꯏ ꯍꯅꯨꯕꯁꯦ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝ ꯅꯥꯏꯗ꯭ꯔꯥ ꯑꯩꯈꯣꯏꯔꯣꯝꯒꯤ ꯃꯤ ꯂꯥꯛꯄ ꯀꯥꯟꯗꯅ ꯍꯩ ꯃꯆꯦꯠ ꯑꯃ ꯀꯔꯤꯝ ꯄꯤꯖꯅꯤꯡꯗꯦ ꯑꯗꯨꯒ ꯃꯨꯊꯤ ꯊꯤꯕꯤꯁꯤꯒꯤ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯄ ꯀꯥꯟꯗꯅ ꯉꯥꯒ ꯊꯣꯡꯗꯅ ꯄꯤꯖꯕ ꯉꯁꯤꯗꯤ ꯆꯥꯎꯕ ꯊꯕꯛ ꯆꯠꯇꯦ ꯌꯨꯝꯗ ꯂꯩ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯅꯕꯨꯛꯇꯣ ꯐꯠꯇꯕ ꯌꯥꯝ ꯈꯟꯒꯅꯨ ꯑꯃꯍꯥꯅꯤ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯇꯧꯔꯤꯕꯗꯨꯅꯤ ꯅꯣꯏ ꯌꯨꯝꯗꯣꯡꯒꯤ ꯏꯃꯥ ꯂꯥꯛꯄ ꯀꯥꯟꯗꯁꯨ ꯑꯗꯨꯝ ꯍꯔꯥꯎ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯤ ꯃꯁꯤꯗ ꯀꯩꯅꯣ ꯅꯪꯅ ꯐꯠꯇꯅ ꯈꯜꯂꯤꯁꯤꯅ ꯍꯣ ꯃꯥꯟꯅꯗꯦꯕ ꯈꯨꯇꯧ ꯃꯥꯟꯅꯗꯦ ꯆꯠꯂꯣ ꯅꯪꯒꯤꯗꯣ ꯃꯔꯩ ꯀꯧꯏ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯁꯣꯏꯗ ꯄꯦꯠꯄꯥ ꯉꯥꯡꯉꯅꯨ ꯆꯥꯛꯈꯨꯝꯗ ꯅꯅꯥꯎ ꯅꯨꯄꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡ ꯊꯥꯛ ꯇꯧꯔꯤꯕꯗꯣ ꯃꯇꯦꯡ ꯄꯥꯡꯉꯨꯁꯨ ꯑꯌꯤꯡꯕꯤ ꯄꯩꯔꯞꯅ ꯇꯥꯟꯊꯣꯔꯛꯑꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯊꯣꯔꯛꯏꯁꯦ ꯆꯥꯎꯕ ꯈꯨꯝꯂꯛꯇ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯉꯨꯔꯨꯡ ꯉꯪꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯀꯥꯗꯒꯤ ꯊꯣꯛꯈꯤ ꯑꯌꯤꯡꯕꯤ ꯃꯊꯟꯇ ꯀꯥꯗ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡꯁꯨ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝꯗꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯅꯕ ꯐꯝꯊꯅꯔꯤ ꯃꯩꯄꯥꯛ ꯁꯅꯥꯅ ꯄꯥꯁꯣꯠ ꯅꯆꯥꯁꯤꯡꯅ ꯊꯣꯡ ꯊꯥꯛꯂꯤꯕꯁꯤ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯍꯧꯖꯔꯝꯅꯤꯗ ꯇꯥꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯃꯤꯟꯅꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯄꯣꯏꯔꯩꯇꯣꯟ ꯑꯃꯗꯤ ꯊꯦꯝꯕ ꯊꯥꯏꯕꯦꯝꯃꯅ ꯄꯥꯎ ꯆꯦꯜꯂꯛꯄꯗꯒꯤ ꯄꯨꯌꯥ ꯎꯅꯕ ꯂꯥꯛꯏ ꯉꯁꯤꯗꯤ ꯄꯨꯌꯥꯅ ꯍꯥꯟꯅ ꯉꯥꯏꯔꯝꯃꯤ ꯏꯀꯥꯏꯔꯞꯁꯨ ꯇꯧꯖꯩ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯃꯥꯒꯤ ꯊꯣꯛꯄ ꯎꯄꯥꯏ ꯇꯧꯗꯨꯅ ꯄꯣꯏꯔꯩꯇꯣꯟꯒꯤꯅ ꯃꯩ パイꯗꯨꯅ ꯍꯦꯛꯇ ꯌꯥꯜꯂꯒꯦ ꯍꯥꯏꯅ ꯊꯥꯏꯕꯦꯝꯃꯅ ꯇꯥ ꯄꯣꯏꯔꯩꯇꯣꯟ ꯉꯁꯤꯗꯤ ꯅꯨꯡꯁꯤꯠ ꯀꯥꯡꯉꯔꯣꯏ ꯋꯥꯔꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯟꯅꯖꯔꯣ ꯄꯣꯏꯔꯩꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯏ ꯊꯦꯝꯕ ꯑꯃꯗꯤ ꯊꯥꯏꯕꯦꯝꯃ ꯆꯠꯊꯣꯛꯈꯤ ꯄꯨꯌꯥ ꯇꯞꯅ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯑꯗꯨꯒꯤꯕꯨ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯑꯅꯤꯗꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯐꯅ ꯀꯨꯏꯅ ꯁꯥꯟꯅꯩ ꯄꯨꯌꯥꯅ ꯋꯥꯍꯩ ꯋꯥꯇꯥꯗ ꯄꯣꯏꯔꯩꯇꯣꯟꯕꯨ ꯁꯨꯝꯈ꯭ꯔꯦ ꯃꯥꯅ ꯉꯝꯗꯨꯅ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯄꯣꯏꯔꯩꯇꯣꯟꯗ ꯆꯦꯜꯂꯝꯃꯤ ꯆꯦꯜꯂꯕ ꯃꯇꯨꯡ ꯊꯥ ꯈꯔ ꯂꯩꯕꯒ ꯄꯣꯏꯔꯩꯇꯣꯟ ꯑꯃꯗꯤ ꯄꯨꯌꯥ ꯂꯨꯍꯣꯡꯂꯝꯃꯤ ꯃꯧ ꯑꯃ ꯂꯥꯛꯄꯗꯒꯤ ꯍꯥꯟꯅꯒꯤ ꯃꯧ ꯑꯅꯤꯗꯨ ꯃꯤꯆꯪ ꯈꯣꯝꯅꯩ ꯇꯥꯟꯖꯥ ꯐꯪꯕꯗ ꯑꯃꯅ ꯑꯃꯒꯤ ꯋꯥ ꯐꯠꯇꯕ ꯄꯨꯌꯥꯒꯤ ꯃꯐꯝꯗ ꯇꯝꯁꯤꯜꯂꯤ ꯄꯨꯌꯥꯁꯨ ꯁꯤꯡꯕꯗꯒꯤ ꯁꯤꯡꯂꯕ ꯅꯨꯄꯤꯅꯤ ꯃꯍꯥꯛꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯆꯦ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯣꯏꯅ ꯍꯥꯟꯅ ꯌꯦꯡꯊꯣꯛꯏ ꯑꯗꯨꯒ ꯀꯣꯛ ꯁꯥꯟꯅꯩ ꯑꯇꯩ ꯊꯕꯛꯇ ꯃꯆꯦꯁꯤꯡꯅ ꯇꯧꯈ꯭ꯔꯕꯁꯨ ꯀꯣꯟ ꯐꯦꯡꯕꯁꯤꯃ ꯃꯥꯅ ꯑꯉꯥꯡꯅꯤꯅ ꯃꯉꯣꯟꯗ ꯍꯦꯛꯇ ꯇꯥꯏ ꯃꯌꯥꯝ ꯆꯥꯕꯒꯤ ꯀꯣꯜ ꯂꯨꯈꯥꯛꯁꯤꯡꯗꯨ ꯐꯅꯗꯤ ꯌꯥꯝ ꯀꯣꯟ ꯌꯥꯝꯅ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯐꯦꯡꯂꯤꯕꯁꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯃꯥꯅ ꯈꯜꯂꯤꯕꯁꯤꯃꯛ ꯇꯧꯔꯒꯦ ꯈꯜꯂꯤ ꯅꯨꯃꯤꯗꯥꯡ
ꯆꯥꯛ ꯆꯥꯕ ꯇꯣꯛꯅꯔꯛꯄꯗꯨꯗ ꯄꯨꯌꯥ ꯂꯥꯏ ꯇꯣꯡꯁꯤꯟꯅꯔꯛꯏ꯫ ꯆꯤꯡꯂꯨꯗꯅ ꯂꯥꯏ ꯅꯤꯡꯊꯧ ꯈꯣꯏꯌꯨꯝꯗꯅ ꯄꯥꯎꯁꯥꯟꯅꯔꯝꯈꯤꯒꯦ ꯇꯥꯎ 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 ꯅꯕꯦꯝ ꯅꯃꯥ ꯑꯩꯉꯣꯟꯗ ꯑꯃꯥꯡ ꯑꯁꯣꯏ ꯐꯦꯡꯍꯟ ꯆꯥꯝꯍꯟ ꯂꯝꯀꯦꯠ ꯄꯤꯁꯥ ꯉꯁꯤꯗꯤ ꯅꯣꯏꯕꯨ ꯋꯥꯔꯛꯂꯒꯦ ꯍꯥꯏꯗꯅ ꯑꯩ ꯑꯁꯦ ꯁꯥꯐꯣꯡꯂꯛꯂꯤꯕꯅꯤ ꯁꯥꯐꯣꯡꯂꯛꯂꯤꯕ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯏꯁ ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ ꯃꯌꯥꯝꯗꯨ ꯂꯥꯏ ꯅꯨꯡꯁꯤꯠ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯄꯣꯏꯔꯩꯇꯣꯟꯒꯤ ꯆꯤꯟꯗꯒꯤ ꯇꯥꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯇꯧꯕ ꯎꯕꯁꯤꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯌꯦꯡꯕꯤ ꯇꯞꯂꯞ ꯀꯦꯊꯕꯤꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ ꯀꯩꯅꯣ ꯃꯥꯏꯁꯤꯕꯨ ꯂꯥꯏ ꯇꯣꯡꯉꯤ ꯖꯥꯠꯂꯣ? ꯀꯦꯊꯕꯤꯁꯨ ꯇꯞꯂꯞ ꯈꯨꯝꯃꯤ꯫ ꯈꯪꯗꯦ ꯑꯩꯁꯨ ꯑꯣꯏꯔꯝꯃꯤ, ꯂꯝꯀꯦꯠꯄꯤ ꯀꯥꯏꯅ ꯑꯩꯈꯣꯏꯗ ꯃꯥꯟꯗ꯭ꯔꯣ? ꯍꯣꯏ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ, ꯑꯃꯥꯡ ꯑꯁꯣꯏ ꯐꯦꯡꯃꯟꯕ ꯀꯥꯏꯅꯒ ꯌꯥꯝ ꯍꯥꯏꯌꯦ꯫ ꯃꯩꯄꯥꯛ ꯁꯅꯥꯅ ꯑꯗꯣꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯤ? ꯄꯣꯏꯔꯩꯇꯣꯟꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯂꯥꯏ ꯇꯣꯡꯁꯤꯟꯅꯔꯤꯕꯤ ꯄꯨꯌꯥꯅ ꯃꯩꯄꯥꯛ ꯁꯅꯥꯗ ꯃꯃꯤꯠ ꯎꯏꯁꯤꯟ ꯎꯏꯁꯤꯟ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯃꯇꯧ ꯃꯥꯟꯅ ꯍꯥꯏꯔꯛꯏ꯫ ꯍꯦ ꯍꯅꯨꯕ, ꯍꯅꯨꯔꯕꯗꯤ ꯀꯣꯛ ꯁꯤꯈ꯭ꯔꯒꯦ ꯂꯩꯇꯦ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎ ꯍꯤꯡꯗꯨꯅ ꯃꯔꯨꯅ ꯌꯨꯗꯨꯅ ꯂꯩꯔꯤꯕ? ꯃꯩꯄꯥꯛ ꯁꯅꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯏ, ꯃꯌꯥꯒ ꯀꯥꯔꯤ ꯃꯆꯥꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯏꯆꯥꯁꯥ, ꯂꯥꯏ ꯇꯣꯡꯕꯁꯤꯕꯨ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯅꯕ꯭ꯔꯥ? ꯀꯔꯤꯅꯣ ꯃꯥꯒꯤ ꯂꯥꯏ ꯈꯨꯇꯣꯡꯁꯤꯕꯨ? ꯇꯧꯅꯕꯅꯤ ꯄꯥꯞ, ꯇꯧꯕꯅꯤ, ꯌꯥꯝ ꯁꯥꯊꯤꯕꯅꯤ, ꯈꯣꯡꯄꯥꯛꯅꯒ ꯀꯥꯎꯕꯅꯤ꯫ ꯃꯅꯥꯛ ꯆꯪꯕꯁꯦ ꯑꯌꯤꯡꯕꯤ ꯑꯃꯗ ꯀꯦꯊꯕꯤ ꯄꯨꯂꯞ ꯉꯛꯅ ꯍꯥꯏ꯫ ꯍꯥ ꯀꯔꯤꯕ? ꯈꯣꯡꯄꯥꯛꯅꯒ ꯀꯥꯎꯋꯦꯕ? ꯃꯩꯄꯥꯛ ꯁꯅꯥ ꯃꯊꯥ ꯁꯥꯅ ꯑꯁ ꯂꯨꯗꯧꯔꯤꯗ꯫ ꯍꯩ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ? ꯆꯠꯂꯨ, ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯁꯣ, ꯇꯥꯏꯔꯦꯟ ꯃꯁꯥ ꯍꯥꯏꯗꯣꯛꯇ꯭ꯔꯕꯗꯤ ꯅꯨꯡꯁꯤꯠ ꯅꯦꯝꯂꯔꯣꯏ꯫ ꯆꯥꯎꯕꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯄꯨꯌꯥ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯝꯕꯗꯒꯤ ꯄꯥꯡꯂꯤ ꯄꯥꯡꯂꯤ ꯂꯥꯏ ꯇꯣꯡꯁꯤꯟꯅꯔꯒ ꯈꯨꯖꯥꯏꯗꯨ ꯂꯥꯝꯗꯨꯅ ꯃꯈꯨꯠ ꯍꯥꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯉꯥꯡꯕ ꯂꯦꯞꯇꯦ꯫ ꯍꯧꯒꯅꯨꯀꯣ ꯍꯧꯒꯅꯨ, ꯑꯩꯁꯦ ꯂꯩꯊꯛ ꯂꯩꯈꯥ ꯅꯩꯍꯠꯄ ꯉꯝꯕꯤ ꯅꯣꯡꯊꯥꯡ ꯂꯩꯃꯅꯤ, ꯅꯣꯡꯊꯥꯡ ꯂꯩꯃ, ꯑꯩꯉꯣꯟꯗ ꯍꯧꯒꯅꯨ ꯍꯥꯏꯅ ꯍꯥꯏꯅ ꯃꯈꯨꯠꯇꯨ ꯍꯥꯝꯕ ꯂꯣꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯈꯨꯠ ꯃꯁꯥ ꯇꯤꯡꯊꯣꯛꯇꯨꯅ ꯐꯦꯔꯦ ꯐꯦꯔꯦ ꯂꯥꯏ ꯇꯣꯡꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯒ ꯃꯁꯥꯗꯨ ꯊꯣꯛ ꯊꯣꯛ ꯅꯣꯡꯗꯨꯅ ꯆꯠꯂꯤ ꯑꯉꯥꯎꯕꯤ ꯑꯃꯒ꯫ ꯈꯝꯅꯨꯡ ꯀꯤꯀꯣꯏ ꯂꯪꯉꯣꯟꯕꯤ, ꯅꯍꯥꯛꯁꯨ ꯂꯥꯛꯂꯤꯕ꯭ꯔꯥ? ꯍꯥ ꯂꯥꯛꯂꯤꯅꯦ ꯍꯥꯏꯕ? ꯏꯇꯥ, ꯃꯤ ꯐꯠꯇꯕꯁꯤꯡꯁꯦ ꯅꯪꯅ ꯈꯔ ꯍꯧꯔꯩ ꯄꯥꯡꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯍꯣꯏ ꯍꯣꯏ ꯂꯥꯎꯅ ꯑꯃꯨꯛꯇ ꯍꯣꯏꯗꯣꯛꯄꯤꯔꯝꯃꯨꯗꯣ꯫ ꯁꯦꯡꯂꯕꯤ ꯑꯩꯕꯨ ꯃꯣꯏꯒꯤ ꯂꯨꯈꯥꯛ ꯐꯦꯡꯍꯟꯕ ꯃꯈꯣꯏꯕꯨꯁꯨ ꯋꯥꯔꯛꯂꯝ꯫ ꯍꯥ ꯍꯣꯏꯗꯣꯛꯄꯤꯔꯝꯒꯦ, ꯋꯥꯔꯛꯄꯤꯔꯝꯒꯦꯕ꯫ ꯅꯨꯡꯉꯥꯏꯔꯦꯗ ꯁꯩꯇ, ꯍꯅꯨꯕꯁꯤ ꯍꯥꯟꯅ ꯄꯨꯈꯣꯀꯣ꯫ ꯃꯩꯄꯥꯛ ꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯁꯣꯜꯂꯤ ꯃꯆꯤꯟꯗ꯫ ꯏꯁ ꯎꯊꯣꯛꯄꯅꯤꯗ, ꯈꯪꯄ꯭ꯔꯦꯛꯄꯨ ꯈꯪꯉꯤꯅꯦ꯫ ꯀꯦꯊꯕꯤꯅ ꯏꯆꯦ ꯀꯤꯖꯗ꯭ꯔꯣ ꯇꯧꯔꯤꯁꯦ? ꯌꯦꯡꯉꯨꯅꯦ ꯃꯁꯥꯀꯥꯁꯦ ꯊꯣꯛ ꯊꯣꯛ ꯅꯣꯡꯗꯅ ꯆꯠꯂꯤꯁꯦ꯫ ꯑꯁ ꯂꯨꯈꯥꯛ ꯐꯦꯡꯍꯟꯕ ꯀꯥꯏꯅꯒ ꯍꯥꯏꯔꯤ, ꯉꯝꯃꯔꯣꯏꯗ ꯑꯩ꯫ ꯂꯥꯡꯒꯅꯨ, ꯀꯞꯂꯥꯛꯁꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯅꯠꯇꯦ ꯏꯅꯥꯎ, ꯃꯤ ꯐꯠꯇꯕ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯑꯣꯏꯔ ꯆꯠꯂꯕ? ꯑꯩꯕꯨꯗꯤ ꯑꯣꯏꯔꯝꯃꯣꯏ, ꯑꯩꯗꯤ ꯃꯤ ꯐꯩ, ꯏꯆꯦ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯏꯁ ꯅꯪꯅ ꯃꯀꯣꯛꯅꯤ ꯏꯕꯦꯝꯃ꯫ ꯄꯨꯌꯥ ꯏꯁꯩ ꯑꯃꯨꯛ ꯁꯛꯂꯛꯏ꯫ ꯂꯝꯁꯣꯟꯕꯤꯒꯤ ꯂꯝꯌꯥꯏꯗ, ꯂꯝꯁꯣꯟꯕꯤꯒꯤ ꯂꯝꯌꯥꯏꯗ, ꯃꯣꯅꯨꯅ ꯋꯥꯔꯦ ꯄꯣꯊꯥꯕ, ꯃꯣꯅꯨꯅ ꯋꯥꯔꯦ ꯄꯣꯊꯥꯕ, ꯏꯄꯥꯝꯒꯤ ꯂꯝꯗꯝ ꯌꯦꯡꯂꯨꯕ, ꯅꯨꯡꯁꯤꯕ ꯃꯥꯏꯀꯩ ꯇꯥꯝꯍꯧꯔꯦ, ꯁꯥꯕꯤ ꯏꯅꯦ ꯃꯆꯥ ꯄꯥꯝꯃꯨꯕ꯫ ꯊꯣꯛ ꯊꯣꯛ ꯅꯣꯝꯅ ꯅꯣꯝꯅ ꯑꯁꯨꯝ ꯆꯠꯈꯤ ꯊꯣꯛꯈꯤ ꯆꯥꯛꯈꯨꯝꯗꯒꯤ ꯄꯨꯌꯥ ꯅꯣꯛꯐꯦꯠꯅꯩ ꯈꯜꯂꯤ ꯋꯥꯈꯜꯗ꯫ ꯀꯝꯗꯧꯏ ꯄꯨꯌꯥ ꯑꯩꯒꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯗꯣ? ꯐꯦꯡꯍꯧꯔꯨꯅꯦ ꯀꯣꯟꯗꯣ꯫ ꯃꯩꯄꯥꯛꯁꯅ ꯃꯈꯨꯠꯇꯣ ꯍꯥꯝꯅ ꯍꯥꯝꯅ ꯑꯇꯣꯝꯕ ꯆꯠꯂꯨꯅꯦ ꯑꯁꯦ ꯊꯣꯛꯈ꯭ꯔꯤꯕꯁꯦ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯐꯥꯔꯨꯁꯨ, ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯕꯗꯤ ꯕꯦꯔꯥ ꯀꯥꯅꯤ ꯅꯨꯃꯤꯗꯥꯡꯁꯤꯗ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯀꯣꯛꯇꯨ ꯆꯦꯞꯊꯔꯞ ꯇꯧꯅ ꯆꯥꯛꯈꯨꯝꯗꯒꯤ ꯌꯦꯡꯉꯤ꯫ ꯄꯨꯌꯥꯗꯣ ꯆꯨꯝꯗ꯭ꯔꯤꯡ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤꯕꯗꯨ ꯎꯏ꯫ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯕꯥꯕꯥ ꯀꯥꯗ ꯆꯪꯈ꯭ꯔꯦ, ꯆꯠꯂꯨꯅꯦ ꯁꯨꯝ ꯐꯝꯗꯅ ꯂꯩ, ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯌꯦꯡꯉꯨꯁꯣꯅꯦ꯫ ꯄꯣꯏꯔꯩꯇꯣꯟ ꯈꯔ ꯇꯟꯅ ꯑꯃꯨꯛ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯇꯅ꯫ ꯄꯣꯏꯔꯩꯇꯣꯟ ꯇꯟꯅ ꯇꯟꯅ ꯍꯧꯒꯠꯇꯨꯅ ꯂꯥꯛꯏ ꯃꯣꯏꯒꯤ ꯀꯥꯗ ꯊꯣꯡꯖꯦꯜꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯎꯔꯦ ꯄꯨꯌꯥꯅ ꯅꯥꯈꯣꯛꯇꯅ ꯇꯨꯝꯂꯤꯕꯗꯨ꯫ ꯃꯍꯥꯛꯅꯦ ꯇꯥꯏ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯆꯩ꯫ ꯑꯁꯨꯝ ꯍꯧꯈꯤ ꯅꯨꯃꯤꯠꯁꯤꯃꯁꯨ ꯄꯨꯌꯥ ꯃꯍꯥꯛꯇꯤ ꯈꯨꯠꯂꯥꯏ ꯑꯣꯏꯈ꯭ꯔꯦ ꯂꯥꯏ ꯇꯣꯡꯁꯤꯟ ꯇꯣꯡꯁꯤꯟꯅꯔꯒ ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯧ ꯑꯅꯤꯗꯨꯗꯤ ꯄꯨꯌꯥꯗ ꯊꯕꯛ ꯍꯥꯏꯕꯁꯨ ꯀꯤꯖ ꯑꯅꯤꯗꯨ ꯑꯣꯏꯅ ꯊꯕꯛ ꯂꯧꯇꯥꯅꯔꯝꯃꯤ꯫ ꯈꯠꯅꯕꯗ ꯈꯠꯅꯕꯗ ꯉꯥꯏꯍꯥꯛꯇ ꯎꯅꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯨ ꯃꯩꯄꯥꯛ ꯁꯅꯥꯒꯤ ꯐꯩꯖꯣꯝ ꯈꯔ ꯁꯨ ꯍꯥꯏꯗꯨꯅ ꯃꯧ ꯌꯥꯏꯃꯗ ꯍꯥꯏꯔꯝꯕꯅꯤ꯫
ꯀꯦꯊꯕꯤꯅ ꯑꯃꯨꯛ ꯃꯆꯦꯗ ꯊꯪꯊꯩ ꯍꯥꯏ ꯏꯆꯦ ꯄꯥꯕꯒꯤ ꯐꯩꯖꯣꯝꯁꯦ ꯁꯨ ꯍꯥꯏꯔꯝꯕꯅꯤ ꯏꯆꯦꯅ ꯈꯔ ꯁꯨꯕꯤꯔꯣ ꯑꯩ ꯈꯨꯠꯁꯤ ꯌꯥꯗ꯭ꯔꯤ ꯑꯩ ꯋꯥꯏ ꯇꯩꯃꯟꯗꯅ ꯂꯣꯏꯅ ꯇꯠꯂꯦ ꯉꯝꯃꯣꯏ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯗꯨꯝ ꯁꯨꯖꯧ ꯏꯁ ꯑꯩꯁꯨꯅꯦ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯃꯌꯥꯝꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯣꯏ ꯊꯣꯛꯄ ꯐꯥꯎ ꯁꯪꯖꯗ꯭ꯔꯦ ꯑꯅꯤꯗꯨ ꯃꯔꯩ ꯌꯦꯠꯅꯔꯤꯉꯩ ꯄꯨꯌꯥꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯏꯁꯩ ꯉꯪꯗꯅ ꯊꯣꯔꯛꯂꯝꯃꯤ ꯀꯦꯊꯕꯤ ꯃꯆꯦꯗ ꯑꯣꯟꯁꯤꯜꯂꯝꯕꯗꯒꯤ ꯄꯨꯌꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯄꯨꯌꯥ ꯉꯥꯏꯈꯣ ꯄꯨꯌꯥ ꯆꯞ ꯂꯦꯞꯄꯤ ꯀꯦꯊꯕꯤ ꯁꯦ ꯄꯥꯕꯒꯤ ꯐꯩꯖꯣꯝꯅꯤ ꯅꯪ ꯈꯔꯝꯇ ꯁꯨꯗꯣꯛ ꯊꯕꯛ ꯇꯧꯃꯟꯗꯗꯅ ꯅꯁꯥꯗꯣ ꯌꯥꯗ꯭ꯔꯦ ꯅꯣꯏꯕꯗ ꯏꯔꯣꯏ ꯃꯥꯜꯂꯤ ꯉꯁꯤꯗꯤ ꯂꯥꯏ ꯇꯣꯡꯉꯁꯨ ꯇꯣꯡꯅ ꯐꯤꯁꯦ ꯅꯪ ꯈꯔ ꯁꯨꯗꯣꯛꯎꯔꯣ ꯍꯥ ꯑꯌꯦꯡꯕꯤꯗ ꯆꯠꯂꯣ ꯍꯥ ꯍꯪ ꯇꯧꯔꯅꯨ ꯐꯤꯁꯦ ꯁꯨꯗꯣꯛꯎꯔꯣ ꯑꯁ ꯏꯆꯦ ꯑꯩꯁꯦ ꯉꯁꯤꯁꯦ ꯏꯁꯥ ꯏꯎꯁꯦ ꯏꯇꯦꯛ ꯇꯦꯛꯄ ꯈꯣꯏꯗꯧ ꯃꯤꯍꯨꯜꯁꯦ ꯇꯤꯡ ꯇꯤꯡ ꯆꯣꯡꯕ ꯍꯣꯔꯦꯟ ꯐꯤ ꯁꯨꯔꯤꯉꯩ ꯍꯥꯏꯕꯒ ꯅꯪꯗꯤ ꯀꯦꯊꯕꯤ ꯐꯤꯁꯤꯡꯗꯨ ꯄꯨꯂꯞ ꯄꯨꯌꯥꯗ ꯄꯤꯁꯤꯜꯂꯛꯑꯦ ꯆꯠꯂꯣ ꯁꯨꯔꯨꯔꯣ ꯀꯩꯅꯣ ꯏꯆꯦ ꯊꯣꯛ ꯍꯦꯛꯇ ꯂꯣꯏꯅ ꯐꯤꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯅꯝꯁꯤꯜꯂꯛꯏꯁꯤꯕꯣ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯦ ꯅꯪꯉꯣꯟꯗꯅꯤ ꯐꯤ ꯁꯨꯔꯣ ꯆꯠꯂꯣ ꯄꯨꯌꯥ ꯄꯥꯏꯔꯤꯕ ꯐꯤꯁꯤꯡꯗꯨ ꯄꯨꯂꯞ ꯃꯈꯥꯗ ꯊꯥꯗꯔꯒ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯦꯗꯅ ꯑꯌꯦꯡꯕꯤꯅ ꯕꯦꯝꯃ ꯅꯪꯒꯤ ꯅꯁꯥꯁꯤꯕꯨ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯂꯥꯏꯁꯤꯕꯨ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯇꯣꯡꯕ꯭ꯔꯕ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯇꯣꯡꯂꯤꯕ ꯂꯥꯏꯁꯦ ꯃꯊꯧꯗꯤ ꯑꯃꯈꯛ ꯂꯩꯇꯦꯍꯦ ꯍꯦꯔꯥ ꯏꯆꯦꯍꯟ ꯏꯆꯦꯒꯤ ꯋꯥꯇꯥꯗꯨꯗꯤ ꯈꯔ ꯍꯦꯟꯃꯜꯂꯤ ꯑꯩꯅ ꯇꯣꯡꯂꯤꯕ ꯂꯥꯏꯁꯤꯕꯨ ꯇꯣꯡꯁꯤꯟꯅꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛꯇ ꯉꯥꯡꯁꯛ ꯇꯧꯕꯁꯤꯗꯤ ꯍꯦꯟꯃꯜꯂꯤ ꯀꯦꯊꯕꯤꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯂꯥꯏ ꯇꯣꯡꯁꯤꯟꯅꯩ ꯍꯥꯏꯈ꯭ꯔꯒꯦ ꯕꯦꯝꯃ ꯍꯣꯏ ꯕꯦꯝꯃ ꯅꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦꯅꯦ ꯍꯨꯔꯥꯟꯕꯤ ꯑꯍꯨꯝꯗꯨ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯂꯝꯌꯥꯏꯗꯨꯗ ꯈꯠꯅꯩ ꯂꯣꯏꯔꯦ ꯌꯧ ꯌꯨꯝꯗꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ ꯄꯨꯌꯥꯒꯤꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯂꯥꯏ ꯇꯣꯡꯁꯤꯟꯅꯈ꯭ꯔꯦ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯄꯥꯡꯂꯣꯟꯗ ꯂꯣꯟꯈ꯭ꯔꯦ ꯃꯩꯄꯥꯛ ꯁꯅꯥꯗꯨ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯅꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯃꯈꯣꯜꯗꯨꯗ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯐꯤꯡꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯆꯩꯁꯨꯗꯨ ꯇꯥꯞ ꯄꯥꯏ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯍꯥꯏ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯊꯣꯔꯥꯏ ꯃꯤꯁꯥ ꯈꯪꯒꯅꯤ ꯅꯣꯏ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯥꯎ ꯇꯩꯕ ꯆꯩꯁꯨꯁꯦ ꯃꯊꯧ ꯇꯧꯒꯦ ꯂꯥꯏ ꯇꯣꯡꯁꯤꯟꯅꯕꯤ ꯑꯃꯁꯨ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯂꯥꯏ ꯇꯥꯟꯒꯦ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯆꯩꯁꯨꯗꯨꯅ ꯍꯦꯛꯇ ꯑꯌꯦꯡꯕꯤꯗꯒꯤ ꯍꯧꯏ ꯍꯦꯛꯇ ꯀꯟꯊꯩ ꯃꯊꯪ ꯀꯦꯊꯕꯤ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯉꯤ ꯁꯤꯔꯦ ꯄꯥꯕ ꯍꯣꯏꯃ ꯁꯤꯔꯦ ꯄꯨꯌꯥꯗꯨ ꯃꯈꯨꯠ ꯃꯁꯥ ꯊꯣꯛ ꯅꯣꯝꯗꯨꯅ ꯂꯥꯏ ꯇꯣꯡꯁꯤꯟꯅꯔꯝꯕꯗꯨ ꯃꯊꯪ ꯐꯨꯊꯔꯛꯄꯗꯨꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯂꯥꯏ ꯇꯣꯡꯁꯤꯟꯅꯔꯝꯕꯒ ꯈꯨꯗꯛꯇ ꯐꯈ꯭ꯔꯦ ꯏꯄꯥ ꯄꯥꯈꯠꯅ ꯃꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯟꯒꯦ ꯇꯧꯏ ꯏꯃꯥ ꯁꯤꯗꯤ ꯀꯩꯅꯣꯝꯅꯦ ꯄꯨꯌꯥ ꯆꯦꯟꯒꯦ ꯇꯧꯏ ꯃꯩꯄꯥꯛꯁꯅꯥ ꯃꯥꯒꯤ ꯆꯩꯁꯨꯗꯨꯅ ꯀꯣꯠꯇꯨꯅ ꯍꯩ ꯂꯝꯁꯣꯠꯄꯤ ꯆꯦꯟꯈꯤꯅꯨ ꯀꯔꯤꯒꯤ ꯆꯦꯟꯕ ꯍꯥ ꯅꯪꯒꯤ ꯄꯥꯂꯤ ꯋꯥꯠꯂꯤ ꯂꯥꯏ ꯇꯣꯡꯁꯤꯟꯅꯈꯣ ꯍꯥꯏꯅ ꯆꯩꯁꯨꯗꯨꯅ ꯍꯦꯛꯇ ꯃꯀꯟꯊꯩ ꯂꯣꯏꯔꯦ ꯃꯧ ꯑꯍꯨꯝꯗꯨ ꯋꯥ ꯍꯦꯛꯇ ꯀꯞꯄꯤ ꯐꯤꯗ꯭ꯔꯤꯡ ꯍꯦꯛꯇ ꯆꯣꯡꯉꯤ ꯄꯨꯌꯥꯅ ꯕꯥꯕꯥ ꯁꯤꯔꯦ ꯂꯥꯏꯒ ꯇꯣꯡꯁꯤꯟꯅꯔꯔꯣꯏ ꯑꯩ ꯁꯤꯔꯦ ꯃꯩꯄꯥꯛ ꯁꯅꯥꯅ ꯃꯇꯨꯡ ꯃꯅꯥꯎ ꯂꯥꯏ ꯇꯣꯡꯗ ꯇꯣꯡꯁꯤꯟꯅꯨ ꯉꯥꯕꯣꯡ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯅꯄꯥꯡꯒꯤ ꯊꯣꯡꯒꯥꯜꯗ ꯐꯨꯝꯒꯗꯧꯅꯤ ꯈꯪ ꯑꯌꯦꯡꯕꯤ ꯑꯃꯗꯤ ꯀꯦꯊꯕꯤꯁꯨ ꯐꯟ ꯆꯣꯡꯗꯨꯅ ꯃꯁꯥꯗꯨ ꯊꯦꯛꯇꯣꯛ ꯁꯤꯔꯦ ꯍꯣꯏꯃ ꯁꯤꯔꯦ ꯃꯩꯄꯥꯛꯁꯅꯥ ꯃꯥꯒꯤ ꯆꯩꯁꯨꯗꯨ ꯊꯥꯡꯒꯠꯇꯨꯅ ꯎꯠꯂꯤ ꯅꯣꯏ ꯃꯩꯄꯥꯛꯁꯅꯥ ꯑꯩ ꯂꯩꯔꯤꯉꯩ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯅꯠꯇꯦ ꯈꯪꯂꯕ꯭ꯔꯥ ꯑꯩꯒꯤ ꯆꯩꯁꯨꯁꯦ ꯃꯁꯤꯅ ꯇꯦꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯈ꯭ꯋꯥꯡ ꯀꯣꯜꯂꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯗꯤ ꯅꯈꯣꯏꯕꯨ ꯋꯥꯔꯛꯀꯅꯤ ꯃꯁꯤ ꯈꯪꯅ ꯅꯈꯣꯏ ꯆꯠ ꯉꯁꯤꯒꯤ ꯃꯩꯄꯥꯛꯁꯅꯥꯒꯤ ꯑꯁꯥꯎꯕꯗꯨ ꯑꯉꯛꯄꯅꯤ ꯃꯧ ꯑꯍꯨꯝꯗꯨꯗꯤ ꯇꯁꯦꯡꯅ ꯀꯤꯔꯤ ꯄꯨꯌꯥ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯒ ꯇꯣꯡꯁꯤꯟꯅꯔꯣꯏ ꯈꯟꯈ꯭ꯔꯦ ꯑꯗꯨꯃꯉꯥꯏ ꯑꯌꯦꯡꯕꯤ ꯑꯃꯗꯤ ꯀꯦꯊꯕꯤꯁꯨ ꯃꯀꯨꯒꯤ ꯆꯩꯁꯨꯗꯨ ꯇꯁꯦꯡꯅ ꯀꯤꯈ꯭ꯔꯦ ꯈꯜꯂꯤ ꯏꯁꯧꯒ ꯂꯥꯡꯂꯔꯣꯏ ꯊꯕꯛꯀ ꯂꯧꯇꯥꯅꯔꯔꯣꯏ ꯍꯥꯏꯅ ꯃꯩꯄꯥꯛꯁꯅꯥꯒꯤ ꯆꯩꯁꯨꯒꯤ ꯆꯩꯅꯥꯅ ꯃꯃꯧ ꯑꯍꯨꯝꯗꯨ ꯒ꯭ꯌꯥꯟ ꯄꯣꯞ ꯍꯦꯛ ꯇꯥꯏ